ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ ꯐꯩꯔꯦꯝꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯗ ꯁꯥꯅꯧ ꯀꯧꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯥꯅꯧꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯁꯥꯃꯨ ꯃꯁꯥꯒꯤ ꯑꯣꯏꯅ ꯃꯤꯃꯥꯡ ꯊꯣꯛꯅ ꯋꯥ ꯉꯥꯡꯕ ꯉꯝꯖꯗꯕ ꯏꯀꯥꯏ ꯌꯥꯝꯅ ꯊꯤꯒꯟꯕ ꯃꯤꯗꯥ ꯑꯣꯏꯅꯁꯨ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯅꯧꯗꯤ ꯃꯤꯀꯤ ꯂꯥꯏꯀꯤꯗꯕ ꯃꯤꯁꯛꯅꯤ꯫ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯀꯤꯅꯕꯗꯤ ꯂꯥꯏꯔꯗꯅ ꯆꯣꯞꯄ ꯅꯪꯕꯅ ꯑꯌꯥꯝꯕꯅꯤ꯫ ꯁꯥꯅꯧ ꯃꯈꯨꯠꯇ ꯈꯥꯕꯩꯁꯦꯒ ꯄꯥꯏꯗꯨꯅ ꯆꯥꯛꯈꯨꯝ ꯃꯃꯥꯡ ꯑꯗꯨꯗ ꯃꯥꯒꯤ ꯊꯣꯛꯄ ꯐꯤꯗꯤꯡ ꯐꯤꯗꯤꯡ ꯆꯣꯡꯂꯤ꯫ ꯍꯩ ꯅꯣꯡꯃꯗ ꯄꯣꯛꯄ ꯃꯆꯥꯅ ꯅꯤꯅꯤ ꯁꯤꯕ ꯍꯧꯅꯗꯦ꯫ ꯁꯤꯡꯒꯟꯕ ꯅꯨꯄꯤ ꯂꯧꯕ ꯏꯀꯥꯏ ꯊꯤꯒꯟꯕ ꯃꯆꯥ ꯄꯣꯛꯄ ꯅꯨꯄꯥꯗꯤ ꯀꯩꯗ ꯇꯥꯏ? ꯆꯥꯛꯈꯨꯝꯗ ꯇꯥꯏ꯫ ꯑꯣꯠꯀꯦ! ꯆꯦꯒꯞꯁꯤꯅ ꯆꯞꯄꯒ ꯎꯌꯥꯟ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯏꯟꯁꯥꯡꯁꯦ ꯃꯄꯣꯛ ꯇꯥꯕ ꯃꯈꯩ ꯐꯔꯥ ꯐꯔꯥ ꯇꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯣꯠꯈꯥꯏꯒꯦ꯫ ꯑꯇꯣꯞ ꯇꯣꯟꯕ ꯄꯨꯟꯁꯤꯁꯤꯕꯨ ꯆꯐꯨ ꯎꯌꯥꯟꯗ ꯇꯥꯏꯅꯗꯅ ꯀꯅꯥꯗ ꯇꯥꯏꯅꯔꯨꯅꯤ? ꯍꯧꯔꯅꯤ ꯁꯤ ꯑꯣꯏꯔꯗꯤ ꯏꯔꯣꯝꯕꯅ ꯀꯩꯗꯧꯔꯨꯅꯤ? ꯑꯩꯒꯤ ꯄꯥꯟ ꯊꯣꯡꯕꯁꯤꯗꯤ ꯑꯣꯠꯃꯟꯗꯅ ꯄꯨꯝꯇꯣꯏ ꯇꯣꯏꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯟꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ "ꯑꯣ ꯈꯨꯔꯥ! ꯑꯣ ꯈꯨꯔꯥ! ꯈꯨꯔꯥ ꯁꯥꯅꯧ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯇꯕ꯭ꯔꯣ? ꯀꯅꯥ ꯃꯇꯥꯡ ꯏꯆꯥ ꯍꯦꯛ ꯆꯥꯗꯈꯩ ꯑꯩꯒꯤ ꯃꯤꯡ ꯀꯧꯔꯛꯂꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯌꯦꯠꯆꯅꯤꯡꯕ ꯍꯥꯏꯗꯨꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯤꯁꯨ꯫ ꯑꯣ ꯇꯥꯔꯦ ꯇꯥꯔꯦ ꯇꯥꯔꯦ꯫ ꯀꯔꯤ ꯍꯪꯕꯅꯣ? ꯍꯩ ꯑꯄꯥꯏꯕꯤ ꯀꯔꯤ ꯂꯩ? ꯅꯪ ꯅꯨꯡ ꯄꯥꯏꯁꯤꯜꯂꯛꯏꯁꯤꯅ? ꯑꯣ ꯈꯨꯔꯥ ꯆꯦꯄꯥꯎ ꯑꯃꯇ ꯂꯪꯁꯤꯟꯖꯔꯝꯒꯦ ꯇꯧꯕꯅꯤ꯫ ꯍꯩ ꯑꯄꯥꯏꯕꯤ ꯑꯇꯩꯒꯤ ꯆꯦꯄꯥꯎ ꯑꯣꯏꯔꯕꯗꯤ ꯀꯥꯏꯗꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯆꯦꯄꯥꯎ ꯊꯤꯟꯕ ꯂꯥꯛꯄ ꯑꯣꯏꯔꯝꯃꯕꯗꯤ ꯅꯪ ꯑꯩꯅ ꯄꯥꯏꯔꯤꯕ ꯆꯩꯒꯞ ꯑꯁꯤꯅꯅꯦ ꯆꯞꯈꯥꯏꯔꯒ ꯈꯥꯕꯩꯁꯤꯅ ꯑꯣꯠꯈꯥꯏꯒꯗꯕꯅꯤ ꯈꯪ꯫ ꯑꯣ ꯈꯨꯔꯥ ꯂꯨꯍꯣꯡꯕꯒꯤ ꯆꯦꯄꯥꯎ ꯅꯠꯇꯤꯌꯦ ꯏꯄꯟ ꯃꯣꯗꯨꯒꯤ ꯁꯣꯔꯥꯠꯀꯤ ꯆꯦꯄꯥꯎꯅꯤ ꯑꯩꯅ ꯂꯥꯟꯁꯤꯟꯖꯔꯝꯒꯦ ꯇꯧꯔꯤꯕꯁꯦ꯫ ꯅꯠꯇꯦ ꯈꯨꯔꯥꯅ ꯂꯨꯍꯣꯡꯕꯒꯤ ꯆꯦꯄꯥꯎ ꯄꯤꯕ ꯂꯥꯛꯄ ꯃꯤꯗ ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯕꯤꯔꯤꯁꯤꯕꯨ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ? ꯍꯩ ꯅꯁꯥ ꯌꯥꯎꯗꯅ ꯄꯥꯏꯕꯤ ꯑꯄꯥꯏꯕꯤ ꯅꯪ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤ ꯅꯠꯇ꯭ꯔꯣ? ꯂꯨꯍꯣꯡꯅꯕ ꯃꯤꯁꯨ ꯂꯩꯇꯕ ꯏꯃꯨꯡꯁꯤꯗ ꯂꯨꯍꯣꯡꯕꯒꯤ ꯆꯦꯄꯥꯎ ꯊꯤꯟꯖꯤꯜꯂꯛꯂꯕꯗꯤ ꯄꯣꯠꯌꯦꯡ ꯊꯤꯜꯂꯛꯄꯗꯤ ꯂꯥꯏꯔꯗꯅ ꯆꯦꯄꯥꯎ ꯄꯤꯕ ꯂꯥꯛꯄ ꯃꯤꯗꯨꯅꯤ ꯑꯩꯅ ꯇꯥꯟꯅꯗꯅ ꯀꯧꯊꯠꯀꯗꯧꯔꯤꯕꯁꯦ꯫ ꯍꯤꯔꯛ ꯈꯨꯔꯥ ꯙꯔꯃ ꯌꯥꯎꯗꯕ ꯊꯕꯛ ꯇꯧꯕ ꯍꯧꯅꯗꯦꯗ꯫ ꯈꯨꯔꯥꯒꯤ ꯅꯆꯥꯅꯨꯄꯥ ꯄꯥꯈꯪ ꯑꯆꯧꯕ ꯑꯃ ꯂꯩꯈꯤꯕꯗꯥꯏꯅꯦ? ꯍꯅꯨ ꯊꯪꯅ ꯃꯊꯣꯡ ꯆꯥꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯅꯆꯥꯒꯤ ꯂꯨꯍꯣꯡꯕꯗ ꯃꯤ ꯑꯃꯇ ꯂꯥꯛꯄꯤꯗꯗꯅ ꯈꯨꯔꯥꯒꯤ ꯁꯟꯕꯤ ꯃꯄꯤ ꯃꯆꯥꯁꯤꯅ ꯚꯥꯕꯣꯛ ꯑꯣꯏꯖꯅꯤꯀꯣ꯫ ꯍꯩ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ ꯄꯥꯈꯪꯅꯗꯤ ꯄꯥꯡꯒꯪꯅꯤ ꯄꯥꯡꯒꯪ꯫ ꯃꯃꯥꯏ ꯑꯁꯣꯟꯕ ꯌꯣꯡ ꯏꯀꯥꯏ ꯊꯤꯕꯤꯅ ꯐꯥꯎꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯎꯕꯗ ꯏꯀꯥꯏꯗ꯭ꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯁꯣꯟꯈ꯭ꯔꯕ ꯃꯩꯗꯥ ꯑꯁꯤꯅ ꯅꯨꯄꯤ ꯀꯣꯏꯔꯒ ꯌꯨꯝꯁꯤꯗ ꯏꯃꯧ ꯄꯨꯁꯤꯜꯂꯛꯄ ꯀꯥꯏꯗꯨꯗꯤ ꯑꯣꯏꯗ꯭ꯔꯕ ꯋꯥꯅꯤ꯫ ꯂꯩꯀꯥꯏꯗ ꯈꯨꯔꯥꯅ ꯃꯤꯒꯤꯗ ꯆꯠꯊꯣꯛꯂꯨꯔꯤꯕ ꯄꯣꯠꯌꯦꯡ ꯆꯥꯌꯦꯡ ꯃꯌꯥꯝꯁꯦ ꯂꯦꯝꯅ ꯃꯥꯡꯍꯟꯕꯁꯨ ꯄꯥꯝꯃꯨꯏ꯫ ꯑꯗꯨꯅ ꯈꯨꯔꯥꯁꯨ ꯅꯟꯗꯣꯟ ꯑꯃ ꯌꯦꯡꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠꯀꯥꯗꯤ ꯈꯟꯖꯔꯤ ꯄꯣꯠꯅꯤꯗ꯫ ꯍꯣꯠꯅꯕꯤꯌꯨ ꯍꯣꯠꯅꯕꯤꯌꯨ ꯈꯨꯔꯥ ꯉꯝꯖꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯤꯒꯤ ꯆꯦꯄꯥꯎ ꯄꯤꯔꯨꯒꯗꯕꯁꯨ ꯌꯥꯝꯅ ꯋꯥꯠꯂꯤ ꯑꯃꯨꯛ ꯄꯥꯏꯊꯣꯛꯆꯈ꯭ꯔꯒꯦ ꯈꯨꯔꯥ꯫ ꯌꯥꯅꯤ ꯄꯥꯏꯊꯣꯛꯄꯤꯈ꯭ꯔꯣ꯫ ꯅꯃꯥꯒꯤ ꯑꯋꯟ ꯌꯦꯀꯥ ꯒꯥꯔꯤꯗꯨꯃꯒ ꯐꯅꯕꯨ ꯄꯛꯆꯔꯤ ꯅꯪꯅ ꯆꯦꯄꯥꯎ ꯊꯤꯟꯕ ꯂꯥꯛꯄꯁꯦ꯫ ꯃꯇꯝ ꯑꯃꯒꯤ ꯂꯝꯄꯥꯛꯇ ꯈꯨꯗꯩ ꯅꯥꯃꯩ ꯆꯤꯡꯊꯅꯕꯤ ꯁꯥꯟꯅꯕꯗ ꯃꯤꯅꯝ ꯆꯥꯒꯟꯈ꯭ꯔꯕ ꯑꯩꯒꯤ ꯏꯇꯥꯎ ꯃꯣꯗꯨꯒꯤ ꯁꯣꯔꯥꯠꯀꯤ ꯆꯦꯄꯥꯎꯁꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯁꯨꯃꯥꯡ ꯑꯁꯤꯗ ꯇꯥꯔꯕꯅꯤꯗꯣ꯫ ꯅꯨꯡꯕꯨ ꯅꯨꯡꯁꯤꯗ ꯄꯨꯟꯁꯤꯁꯦ꯫ ꯑꯁꯨꯛ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯁꯥꯅꯧ ꯑꯣꯏꯁꯦ ꯍꯌꯦꯡ ꯁꯤꯔꯒ ꯃꯤꯒꯤ ꯁꯨꯃꯥꯡꯗ ꯆꯦꯄꯥꯎ ꯑꯣꯜꯂꯒ ꯁꯜꯂꯒ ꯇꯥꯔꯨꯗꯧꯔꯤꯕꯅꯤꯀꯣ꯫ ꯃꯁꯤꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯍꯤꯡꯂꯤꯉꯩ ꯃꯇꯝꯁꯤꯗ ꯅꯩꯕ ꯌꯥꯕ ꯍꯦꯛꯇ ꯅꯩꯈꯥꯏꯍꯧꯔꯒꯦꯁꯤ ꯂꯩꯔꯦꯍꯦ꯫ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯗꯕ ꯑꯃ ꯂꯩꯕꯗꯨꯅ ꯀꯔꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ? ꯆꯥꯛꯁꯤ ꯆꯥꯊꯣꯛꯄ ꯌꯥꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯁꯥꯅꯧꯅ ꯅꯨꯄꯤ ꯂꯩꯇꯕ ꯌꯨꯝ ꯑꯁꯤꯒꯤ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯄꯨꯟꯅ ꯑꯣꯏꯗꯨꯅ ꯃꯄꯥ ꯃꯆꯥ ꯈꯛꯇꯪ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕ ꯏꯃꯨꯡ ꯑꯃꯅꯤ꯫ ꯊꯦꯝꯕꯨꯡꯅ "ꯑꯣ ꯈꯨꯔꯥ ꯅꯆꯥꯅꯨꯄꯥ ꯌꯥꯝ ꯂꯦꯝꯕ ꯁꯥꯕ ꯃꯣꯟꯅ ꯁꯤꯡꯒꯧ ꯂꯥꯛꯄꯗꯨ ꯂꯩꯇ꯭ꯔꯣ? ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ ꯅꯨꯃꯤꯠ ꯌꯨꯡꯕꯤ ꯃꯥꯟꯕ ꯅꯈꯣꯏ ꯑꯅꯤꯃꯨꯛ ꯐꯥꯎꯖꯤꯜꯂꯛꯂꯕ꯭ꯔꯥ? ꯆꯪꯉꯨ ꯏꯃꯨꯡꯗ ꯂꯩꯈꯤꯕꯅꯤ꯫ ꯍꯩ ꯅꯈꯣꯏꯒꯤ ꯍꯧꯅꯕꯤ ꯂꯝ ꯇꯨꯒ ꯆꯥꯏꯔꯝꯒꯅꯨꯀꯣ ꯏꯃꯨꯡ ꯂꯣꯏꯁꯤꯟꯕ ꯌꯥꯝꯅ ꯋꯥꯏ ꯍꯅꯨ ꯊꯪꯁꯤꯗ ꯑꯩ꯫ ꯍꯤꯔꯛ ꯈꯨꯔꯥ ꯀꯩꯁꯨ ꯂꯩꯇꯕ ꯄꯦꯠ ꯂꯥꯎꯕ ꯏꯃꯨꯡ ꯃꯆꯥ ꯑꯁꯤꯃꯈꯛ ꯂꯣꯏꯁꯤꯟꯕꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗ ꯅꯃꯨꯡ ꯅꯨꯄꯤ ꯀꯣꯛ ꯊꯤꯖꯤꯜꯂꯨ ꯋꯥꯏ ꯆꯪꯅꯕ꯫ ꯌꯥꯔꯦ ꯉꯥꯅꯨ ꯍꯨꯔꯥꯟꯕ ꯑꯅꯤ ꯁ꯭ꯋꯥꯏꯗ ꯈꯗꯥꯡꯒ ꯑꯃꯨꯛ ꯅꯣꯝꯕꯤꯔꯅꯨ꯫ ꯅꯁꯛꯁꯤꯡꯗꯣ ꯌꯦꯡꯅꯤꯡꯗꯦ꯫ ꯏꯀꯥꯏ ꯈꯪꯗꯕ ꯅꯈꯣꯏ ꯑꯅꯤꯒ ꯇꯤꯟꯅꯕꯗꯒꯤ
ꯑꯩꯒꯤ ꯏꯆꯥꯁꯤꯁꯨ ꯃꯄꯨꯟꯁꯤꯗ ꯅꯨꯄꯤ ꯐꯪꯕꯒꯤ ꯋꯥꯗꯤ ꯂꯩꯇ꯭ꯔꯕꯅꯤ ꯊꯦꯝꯕꯨꯡ ꯆꯠꯂꯨꯅꯦ ꯍꯅꯨꯕ ꯅꯨꯄꯤ ꯎꯕꯗ ꯀꯤꯗꯅ ꯆꯦꯟꯕ ꯅꯆꯥ ꯑꯁꯤꯒꯤ ꯃꯤꯆꯪꯒ ꯆꯪꯂꯗꯅ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ ꯉꯥꯏꯍꯥꯛꯇ ꯏꯪꯅ ꯄꯣꯊꯥꯒꯦ ꯇꯧꯕꯁꯦ ꯃꯁꯤꯒꯤ ꯃꯇ꯭ꯔꯣꯛ ꯌꯥꯎꯗꯕ ꯀꯥꯎꯅ ꯌꯦꯟ ꯃꯥꯟꯕ ꯑꯅꯤꯁꯦ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯀꯅꯤ ꯍꯩꯍꯥ ꯑꯗꯣ ꯁꯨ ꯁꯥꯈ꯭ꯔꯦ ꯂꯥꯏ ꯃꯊꯣꯡ ꯃꯔꯝ ꯍꯦꯛ ꯈꯪꯗꯈꯩ ꯁꯥꯏꯗꯀꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯆꯦꯛꯂꯥꯒ ꯃꯆꯥꯅꯨꯄꯥ ꯁꯥꯃꯨꯒ ꯄꯨꯟꯅ ꯊꯣꯛꯂꯛꯂꯤꯕꯗꯨ ꯎꯔꯗꯨꯅ ꯑꯩ ꯍꯨꯔꯥꯟꯕꯅꯤ ꯏꯆꯥꯅꯨꯄꯥ ꯑꯁ ꯄꯨꯔꯒ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ ꯀꯔꯥꯏꯗꯅꯣ ꯆꯦꯛꯂꯥꯅ ꯑꯣ ꯅꯪ ꯂꯧꯗꯕ ꯅꯆꯥꯅꯨꯄꯥꯁꯦ ꯅꯨꯄꯤ ꯐꯪꯅꯕ ꯄꯔꯥ ꯇꯝꯕꯤꯔꯨꯒꯦ ꯍꯩ ꯏꯄꯥꯒꯤ ꯁꯥꯃꯨ ꯀꯔꯤꯒꯤꯅꯣ ꯏꯀꯥꯏ ꯊꯤꯒꯟꯈ꯭ꯔꯕ ꯅꯪꯅ ꯂꯩꯀꯥꯏꯁꯤꯗ ꯏꯀꯥꯏ ꯈꯪꯗꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯂꯝꯍꯨꯏ ꯃꯥꯟꯕ ꯑꯅꯤꯁꯤꯒ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯂꯣꯏꯅꯗꯅ ꯁꯨꯝ ꯂꯩꯔꯤꯕꯁꯤꯕꯨ ꯍꯥ ꯃꯈꯣꯏ ꯑꯅꯤꯒ ꯂꯣꯏꯅꯔꯕꯁꯨ ꯏꯆꯥꯅ ꯅꯃꯥꯏ ꯁꯣꯟꯕ ꯅꯣꯡꯃ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯤꯕꯁꯤꯕꯨ ꯍꯩ ꯂꯝꯍꯨꯏ ꯃꯥꯟꯕ ꯑꯅꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯍꯧꯅꯕꯤ ꯃꯤꯒꯤ ꯉꯥꯅꯨ ꯐꯖꯕ ꯎꯕ ꯌꯥꯗꯕꯒꯤ ꯂꯩꯅꯥꯗꯣ ꯇꯧꯔꯨꯅꯨꯀꯣ ꯑꯄꯪꯕ ꯏꯀꯥꯏ ꯊꯤꯒꯟꯕ ꯏꯆꯥꯅꯨꯄꯥꯁꯦ ꯗꯁꯥ ꯇꯥꯅꯤ ꯊꯦꯝꯕꯨꯡ ꯁꯥꯃꯨ ꯅꯣꯏ ꯅꯄꯥꯁꯤꯅ ꯑꯁꯨꯛ ꯔꯥꯁꯤ ꯀꯪꯉꯤꯁꯦ ꯅꯣꯏꯕꯨ ꯏꯟꯁꯥꯡ ꯃꯍꯤꯒ ꯑꯝꯇ ꯆꯥꯗ꯭ꯔꯕ ꯂꯤꯛꯃꯟꯗꯅ ꯆꯦꯛꯂꯥꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯨꯄꯤ ꯃꯔꯥꯏꯕꯨꯗꯤ ꯍꯦꯟꯕ ꯈꯨꯔꯥꯒꯤ ꯃꯆꯤꯟ ꯈꯨꯀꯟꯁꯦ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯏꯆꯦ ꯊꯔꯣꯒ ꯈꯠꯅꯕꯗ ꯏꯆꯦ ꯊꯔꯣꯗꯣ ꯋꯥ ꯉꯥꯡꯕꯒ ꯅꯪꯗꯦ ꯍꯥꯏꯕꯅꯤ ꯈꯨꯔꯥ ꯁꯅꯧꯅ ꯕ꯭ꯔꯦꯡ 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 ꯈꯞꯆꯤꯟꯕꯗ ꯑꯁꯨꯛ ꯃꯆꯤꯟ ꯀꯟꯈ꯭ꯔꯕ ꯈꯨꯔꯥ ꯁꯅꯧꯒꯤ ꯃꯆꯥ ꯅꯪꯅ ꯋꯥ ꯉꯥꯡꯕ ꯑꯗꯨꯛ ꯌꯥꯝ ꯄꯥꯝꯃꯨꯔꯤꯗꯨꯅ ꯀꯔꯤ ꯑꯉꯛꯄꯅꯤꯀꯣ ꯅꯣꯏ ꯅꯄꯥꯅ ꯆꯥꯁꯦ ꯅꯄꯥꯅ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯐꯥꯎ ꯆꯩꯔꯒꯦꯅ ꯃꯌꯥꯁꯦ ꯀꯥꯊꯣꯛꯂꯒ ꯂꯩꯕ ꯑꯗꯨꯒ ꯃꯆꯥꯅꯦꯅ ꯇꯧꯔꯤꯁꯤꯅ ꯃꯔꯣꯟ ꯊꯣꯛꯇꯕ ꯃꯤꯗꯧꯅ ꯆꯣꯞ ꯆꯥꯞꯇ ꯂꯩꯕ ꯏꯇꯥꯎ ꯁꯥꯃꯨ ꯅꯪ ꯋꯥ ꯉꯥꯡꯃꯟꯗꯗꯅ ꯁꯣꯔ ꯃꯅꯝꯗꯣ ꯅꯝꯊꯤꯔꯝꯗꯧ ꯌꯥꯝ ꯃꯥꯜꯂꯤ ꯌꯥꯔꯦ ꯑꯝꯇ ꯂꯦꯞꯄꯣ ꯅꯪꯒꯤ ꯈꯗꯥꯡꯗꯣ ꯋꯥ ꯉꯥꯡꯕ ꯍꯦꯟꯃꯟꯗꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯡꯈꯠꯂꯛꯄꯗꯤ ꯂꯥꯏꯔꯗꯅ ꯄꯤꯛꯄ ꯁꯨꯝ ꯍꯦꯟꯖꯤꯜꯂꯤꯗꯣ ꯅꯁꯥꯅ ꯋꯥꯈꯜ ꯇꯥꯎ ꯍꯣ ꯑꯩꯈꯣꯏꯗꯤꯅꯦ ꯄꯤꯛꯑꯁꯨ ꯁꯦꯟꯗ꯭ꯔꯥꯡ ꯀꯣꯏꯅ ꯄꯥꯏꯕꯤ ꯀꯣꯏꯄꯥꯏ ꯄꯥꯏꯕꯤ ꯆꯦꯛꯂꯥ ꯊꯦꯝꯕꯨꯡꯅ ꯑꯩꯈꯣꯏꯅ ꯆꯦꯛꯂꯥ ꯑꯁꯤꯒꯤ ꯂꯩꯔꯛ ꯃꯆꯤꯟꯁꯤꯗ ꯍꯪꯒꯥꯝ ꯃꯔꯨ ꯄꯣꯛꯈꯥꯏꯕꯤ ꯃꯆꯨꯒ ꯁꯦꯠꯂꯒ ꯆꯣꯡꯗꯅ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯦ ꯏꯆꯦ ꯊꯔꯣ ꯅꯠꯇ꯭ꯔꯗꯤ ꯃꯥꯅꯤꯗ ꯇꯧꯔꯦꯗꯣ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯈꯣꯡ ꯍꯥꯝꯕ ꯌꯥꯔꯣꯏ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯁꯦ ꯍꯦꯛ ꯊꯦꯡꯅꯔꯕ ꯑꯩꯗꯤ ꯈꯣꯡ ꯍꯥꯝꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯃꯨꯔꯤꯕ ꯀꯨꯆꯨꯁꯤꯒ ꯃꯤꯠ ꯊꯛꯄ ꯃꯆꯨꯒꯤ ꯐꯅꯦꯛ ꯉꯥꯛꯇꯅꯤ ꯃꯥꯅ ꯁꯦꯠꯇꯅ ꯂꯝꯕꯤꯁꯦ ꯀꯨꯠꯇ꯭ꯔꯤ ꯐꯥꯎꯕ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯣꯏꯁꯦ ꯃꯁꯤꯒꯤ ꯑꯔꯤꯕꯤꯁꯦ ꯃꯁꯛꯁꯦ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯃꯌꯥꯁꯤ ꯇꯦꯛꯅꯕ ꯅꯨꯡꯁꯤꯅ ꯊꯣꯡꯈꯤꯗꯩ ꯑꯣꯏꯕ ꯉꯁꯤ ꯑꯔꯤꯕꯤꯒꯤ ꯈꯨꯠꯇ ꯑꯩ ꯁꯤꯕ ꯁꯣꯏꯗ꯭ꯔꯦ ꯑꯩꯅ ꯊꯣꯡꯈꯤꯕ ꯅꯨꯡꯗꯣ ꯏꯆꯦ ꯊꯔꯣꯗ ꯄꯥꯟꯈ꯭ꯔꯦ ꯍꯣꯏ ꯃꯁꯤꯔꯦ ꯀꯅꯥꯒꯤ ꯋꯥꯔꯛꯇꯕ ꯃꯆꯥꯅꯣ ꯅꯨꯡꯒ ꯊꯣꯝꯃꯛꯏꯅꯦ ꯈꯪꯗꯅ ꯍꯦ ꯍꯧꯖꯤꯛ ꯅꯨꯡ ꯍꯩꯃ ꯁꯥꯃꯨ ꯅꯪ ꯑꯣꯏꯔꯦ ꯑꯩꯗꯤ ꯂꯩꯔꯛ ꯃꯆꯤꯟꯁꯤꯗ ꯂꯝ ꯍꯦꯟꯕ ꯑꯉꯥꯡ ꯈꯔ ꯂꯩꯕꯗꯨꯔ ꯍꯩꯗꯅ ꯈꯜꯂꯨꯔꯦ ꯅꯪꯕꯨ ꯆꯨꯝꯅ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯆꯠꯊꯣꯛꯂꯤꯔꯣ ꯊꯕꯛ ꯍꯜꯂꯛꯏꯔꯣ ꯁꯥꯃꯨ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯥꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯊꯦꯝꯕꯨꯡꯒ ꯆꯦꯛꯂꯥꯒꯗꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯅ ꯁꯥꯃꯨꯁꯨ ꯊꯔꯣꯒ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯗꯨꯅ ꯏꯆꯦ ꯁꯥꯎꯅꯨꯀꯣ ꯏꯆꯦꯗ ꯅꯨꯡ ꯊꯣꯡꯈꯤꯕꯗꯣ ꯑꯩ ꯅꯠꯇꯦ ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯂꯦꯞꯄꯤꯁꯤꯅꯤ ꯍꯣ ꯅꯪꯅꯕꯨ ꯊꯣꯝꯃꯁꯨ ꯃꯤꯅꯕꯨ ꯊꯣꯝꯂꯛꯄ ꯑꯣꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ ꯂꯩꯁꯥꯕꯤ ꯑꯩꯉꯣꯟꯗ ꯄꯥꯈꯪ ꯅꯪꯅ ꯅꯨꯡ ꯊꯣꯝꯕꯗ ꯁꯥꯎꯕ ꯍꯧꯅꯕ꯭ꯔꯣ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒ ꯂꯩꯒꯦ ꯏꯀꯥꯏ ꯊꯤꯕ ꯅꯇꯧꯗꯨꯅ ꯑꯩꯕꯨ ꯍꯦꯟꯅ ꯂꯥꯡꯇꯛꯅꯍꯟꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯍꯥꯏꯅꯤꯡꯕ ꯐꯣꯡꯅꯤꯡꯕ ꯋꯥꯗꯣ ꯁꯠ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯌꯨꯗꯅ ꯅꯈꯣꯏꯒꯨꯝꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯨꯄꯥꯅꯕꯨ ꯍꯥꯏꯔꯗꯤ ꯑꯩꯁꯦ ꯁꯨꯛꯁꯥꯎ ꯁꯥꯎꯕꯤꯔꯣꯏꯀꯣ ꯅꯨꯡꯁꯤ ꯍꯥꯏꯔꯛꯂꯁꯨ ꯀꯩꯁꯨ ꯁꯥꯎꯕꯤꯗꯦ ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯄꯥꯝꯖꯩꯌꯦ ꯀꯩꯅꯣꯅꯦ ꯏꯆꯦ ꯊꯔꯣ ꯂꯝꯕꯤꯁꯦ ꯈꯤꯇꯪ ꯊꯩꯗꯣꯛꯄꯤꯒꯦꯔꯥ ꯑꯩ ꯈꯤꯇꯪ ꯊꯨꯔꯦ ꯍꯥ ꯍꯩꯃ ꯑꯣ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯅꯪꯒꯤꯁꯦ ꯏꯀꯥꯏꯕ ꯈꯪꯖꯤꯟꯕꯒꯤ ꯅꯈꯣꯡ ꯍꯥꯝꯅꯤꯡꯂꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯤꯅꯤ ꯁꯦ ꯅꯌꯨꯝ ꯌꯧꯅꯕ ꯊꯨꯅ ꯆꯦꯜꯂꯨꯀꯣ ꯅꯐꯤꯗꯒ ꯑꯃꯨꯛ ꯃꯥꯡꯁꯤꯟꯗꯅ ꯇꯣꯛꯄ ꯇꯥꯔꯦ ꯑꯩꯃ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯇꯨꯡ ꯍꯟꯅꯒ ꯌꯦꯡꯂꯝꯗꯕ ꯃꯈꯩ ꯍꯣꯞꯇꯅ ꯆꯦꯟꯈꯤ ꯍꯥꯏꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯦꯗ ꯃꯇꯧꯁꯦ ꯑꯁꯤꯒꯨꯝꯕ ꯄꯪꯇꯛ ꯁꯨꯇꯛ ꯇꯧꯕ ꯅꯨꯄꯥꯁꯤꯅꯦꯕ ꯑꯩꯅ ꯌꯥꯝ ꯉꯥꯎꯖꯔꯤꯁꯦ ꯃꯃꯥꯏ ꯏꯁꯣꯟ ꯍꯦꯛ ꯁꯣꯜꯂꯗꯅ ꯃꯁꯤꯒꯤ ꯁꯥꯃꯨ ꯍꯥꯏꯕ ꯑꯉꯥꯡꯁꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯁꯨꯝ ꯅꯨꯡꯁꯤꯔꯒꯗꯧꯔꯤꯗ ꯇꯧꯔꯤꯁꯦ ꯃꯁꯤꯒꯤ ꯐꯅꯦꯛꯁꯤꯕꯨ ꯍꯦꯛ ꯁꯦꯠꯂꯕ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯍꯦꯛꯇ ꯊꯦꯡꯅꯕ ꯈꯪꯅꯤꯗꯅ ꯉꯁꯤꯗꯒꯤ ꯃꯁꯤꯒꯤ ꯐꯅꯦꯛꯁꯦ ꯅꯨꯡꯇꯤꯒꯤ ꯁꯦꯠꯀꯦꯕ ꯁꯥꯃꯨꯅ ꯈꯪꯅꯤꯗꯅ ꯃꯗꯨꯒꯤ ꯁꯟ ꯍꯨꯔꯥꯟꯕꯅꯤꯗꯣ ꯆꯠꯃꯤꯟꯅꯔꯒ ꯃꯣꯏ ꯌꯧꯅꯕꯤ ꯕꯨꯠ ꯄ꯭ꯔꯦꯠꯇꯧꯅ ꯑꯣꯟꯊꯣꯔꯛꯄꯗ ꯁ꯭ꯋꯥꯏ ꯍꯦꯛꯇ ꯃꯥꯡꯕꯤꯁꯦ ꯇꯧꯅꯨ ꯍꯥꯏꯕꯁꯦ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯃꯁꯤꯒꯤ ꯅꯨꯄꯥ ꯐꯪꯗꯕꯤ ꯏꯅꯦ ꯂꯩꯁꯥꯕꯤꯁꯤꯅ ꯃꯔꯣꯟ ꯑꯃ
ꯇꯥꯟꯖꯥ ꯃꯦꯟꯖꯥ ꯏꯆꯥ ꯍꯦꯛ ꯆꯥꯗꯈꯩ ꯏꯔꯥꯡꯅ ꯀꯟꯕꯅꯤ ꯃꯗꯨꯒꯤ ꯍꯨꯔꯥꯟꯕꯅꯤꯗꯣ ꯈꯪꯏꯗꯅ ꯉꯁꯤꯗꯤ ꯇꯥꯟꯅꯗꯅ ꯅꯨꯡꯅ ꯊꯣꯡꯈꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯃꯨ ꯂꯝꯕꯤꯗ ꯇꯥꯔꯝꯕ ꯅꯨꯡꯗꯨꯝ ꯃꯆꯥ ꯑꯃꯗ ꯁꯥꯎꯅ ꯁꯥꯐꯨ ꯀꯥꯂꯞ ꯇꯧꯅ ꯀꯥꯎꯈꯤ ꯑꯁ ꯎꯔꯗꯧ ꯑꯩꯒꯤ ꯗꯥꯎꯁꯤꯗꯤ ꯄꯨꯝꯃꯦ ꯏꯃꯥ ꯏꯆꯜ ꯁꯣꯛꯄ꯭ꯔꯣ ꯇꯁꯦꯡꯅ ꯑꯩꯗꯤ ꯂꯝꯕꯤꯁꯤꯗ ꯃꯤ ꯆꯠꯄꯁꯤ ꯎꯍꯧꯗꯕꯅꯤ ꯁꯣꯛꯇꯦꯗ ꯏꯕꯣꯡ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯁꯣꯏꯈꯤꯕꯅꯤ ꯏꯕꯣꯡ ꯀꯩꯅꯣꯝꯇ ꯍꯪꯖꯍꯧꯈꯤꯒꯦ ꯀꯔꯤ ꯑꯕꯣꯛ ꯁꯃꯥ ꯍꯣꯏꯒꯤ ꯌꯨꯝꯁꯤꯕꯨ ꯑꯣ ꯇꯨ ꯑꯥꯗꯒꯤ ꯂꯩꯔꯛ ꯑꯁꯥꯡꯕꯁꯤꯗ ꯆꯪꯂꯒ ꯑꯔꯣꯏꯕ ꯌꯨꯝꯗꯣ ꯑꯕꯣꯛ ꯁꯃꯥꯒꯤ ꯌꯨꯝꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯕꯣꯡ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯤꯗꯤ ꯅꯠꯇꯦ ꯃꯁꯛꯀꯗꯤ ꯑꯍꯥꯟꯕ ꯎꯕꯗ ꯊꯃꯣꯏ ꯅꯥꯟꯊꯨꯈꯤꯕ ꯇꯧꯏꯅꯦ ꯃꯧꯁꯨ ꯃꯥꯜꯂꯤ ꯂꯩꯁꯥꯕꯤꯁꯨ ꯃꯥꯜꯂꯤ ꯀꯔꯝꯕ ꯑꯣꯏꯖꯥꯠꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯨ ꯃꯧ ꯑꯣꯏꯔꯝꯗꯤ ꯄꯥꯝꯃꯛꯏꯍꯦ ꯁꯛꯍꯦꯟꯕꯤꯁꯨ ꯁꯥꯃꯨꯅ ꯇꯥꯛꯂꯛꯄ ꯂꯩꯔꯛ ꯑꯗꯨꯗ ꯃꯕꯣꯛ ꯁꯃꯥꯒꯤ ꯌꯨꯝ ꯇꯝꯅ ꯆꯪꯂꯛꯇꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯒ ꯁꯛꯍꯦꯟꯕꯤ ꯃꯕꯣꯛꯄꯨ ꯀꯧꯏ ꯑꯕꯣꯛ ꯍꯣ ꯑꯕꯣꯛ ꯑꯩ ꯂꯥꯛꯏꯌꯦ ꯍꯣꯏ ꯇꯥꯔꯦ ꯀꯟꯅ ꯍꯩꯃꯥ ꯑꯕꯣꯛꯀꯤ ꯁꯛꯍꯦꯟꯕꯤꯌꯥ 이수 오이랴 아복디 레카이기 레사비싱 하이एको 락리보이 닝우레 망골시다 가라우니 낭보 수망도 솜 lep은 레이레게 하이리브로 아보 asuksaw yung inkhosda abo khakta leibase nungaibra nungaitabadunabo nanieda isunupido yumsida aiga laiminage haidin hairibaninya aboki saghenbia abokna tariba isugi paw sibu karino abokti manga sab ek manare asuk tanau zaribi isugi punsi se line hek mangida abo mase nasugi laibakta tamlamlabani aboki saghenbia nangsi ꯂꯩꯈꯤꯗ꯭ꯔꯕ ꯅꯃꯥꯗꯨꯒ ꯅꯁꯛꯅ ꯇꯧ ꯀꯌꯥꯗ ꯃꯥꯟꯅꯔꯤꯕ ꯅꯪ ꯎꯕꯗ ꯑꯕꯣꯛꯀꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗꯦꯅꯦꯍꯦ ꯅꯃꯥꯗꯨꯅ ꯏꯁꯨꯕꯨ ꯄꯤꯁꯛ ꯄꯤꯛꯅ ꯅꯕꯣꯛ ꯑꯩꯒꯤ ꯏꯊꯥꯁꯤꯗ ꯏꯃꯥ ꯅꯁꯨꯁꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯃꯔꯤꯛ ꯑꯃꯗ ꯁꯤꯟꯊꯍꯟꯕꯤꯅꯣ ꯍꯥꯏꯗꯅ ꯅꯃꯥ ꯑꯩꯕꯨ ꯅꯤꯡꯉꯝꯗꯅ ꯌꯦꯡꯗꯨꯅ ꯏꯆꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯈꯤꯕꯗꯣ ꯉꯁꯤ ꯏꯁꯨꯕꯨ ꯎꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯍꯧꯈ꯭ꯔꯕ ꯃꯤꯀꯨꯞꯁꯤꯡꯗꯣ ꯑꯕꯣꯛꯀꯤ ꯃꯤꯠꯁꯤꯗ ꯅꯧꯍꯧꯅꯅ ꯎꯍꯜꯂꯤꯅꯦ ꯊꯄꯥ ꯑꯉꯥꯎꯕꯗꯨꯅ ꯏꯆꯥꯅꯤ ꯍꯥꯏꯗꯅ ꯏꯊꯥꯗꯒꯤ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯁꯨꯕꯨ ꯍꯦꯛ ꯁꯦꯠꯇꯨꯅ ꯄꯨꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯑꯕꯣꯛꯅ ꯃꯔꯛꯇ ꯏꯁꯨꯒꯤ ꯅꯅꯥꯛꯇ ꯂꯥꯛꯇꯨꯅ ꯎꯅꯕ ꯅꯠꯇꯅ ꯅꯃꯥꯇꯣꯟ ꯐꯠꯇꯕꯤ ꯑꯗꯨꯒꯤ ꯁꯔꯩ ꯏꯟꯅꯕ ꯍꯣꯠꯅꯕꯗ ꯅꯣꯡꯃꯇ ꯑꯕꯣꯛꯀꯤ ꯌꯨꯝ ꯑꯁꯤꯗ ꯑꯍꯤꯡ ꯑꯃꯠꯇ ꯅꯨꯡꯁꯤꯅ ꯏꯁꯨ ꯏꯕꯦꯟ ꯂꯩꯃꯤꯟꯅꯒꯦ ꯍꯥꯏꯕꯁꯦ ꯐꯪꯈꯤꯗ꯭ꯔꯕꯅꯤꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ 이수부 까나나수 나투나마 속한바 ngamlo 이수기다막 아손비나복 ay hinglinihi hausikti 까나나수 이수기 미ttagi pimarik ama phawba sintahanba kanagi sumatik nate tarubina nasunaben wari nungairingaida mi lakpa kase amta uba nate ko haima tarubiya nangsu yaurakpro ine ay si pamda aykhoy saghenbi unage haidana satlubani saghenbi di somna satkhre haibaduda इनेगी युमसिदा हेक्ता लाक्लिबन सखेनबिया इनेने लाक्लिबसे अतैगी नते नंगबु तसेंगना मालंगबगा खाइनरगे हाइरिब्रो नंगी खनबदा इनेसे युमदगा लैफम खंगद्रबन नमातोनमकी मतौमकने ननाक्ता लाक्तुना सेगा माइगा ताथोक तासिन तौददबसु चंगलकपा तालिदो हौसिकती नबोकी मनाक्सि लैरबनिना हैसु तोइना लाकनिदा इनेतोन एखोइ पाबदो इनेतोना निंथीना वारिमता साबि ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ ꯍꯥꯏꯅ ꯂꯦꯞꯂꯦ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯁꯨ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯉꯦ ꯁꯔꯪ ꯃꯅꯨꯡ ꯑꯗꯨꯗ ꯄꯨꯟꯁꯤ ꯂꯦꯟꯕ ꯍꯦ ꯇꯁꯦꯡꯅ ꯋꯥꯔꯤ ꯏꯅꯦꯇꯣ ꯐꯔꯦꯁꯦ ꯅꯪꯅꯕꯨ ꯑꯗꯨ ꯌꯧꯔꯕꯗꯤ ꯏꯅꯦ ꯅꯄꯥꯗ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯒꯦ ꯑꯗꯨꯒ ꯏꯅꯦꯇꯣꯟ ꯏꯃꯥꯇꯣꯟꯒ ꯄꯥꯕꯗꯒ ꯑꯩꯅ ꯃꯐꯝ ꯑꯁꯤ ꯂꯩ ꯍꯥꯏꯕꯁꯦ ꯇꯥꯃꯥꯂꯪꯕꯗ ꯈꯪꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯆꯦꯛꯁꯤꯟꯅ ꯍꯥꯏꯕꯤꯔꯝꯃꯨ ꯇꯥꯃꯥꯂꯪꯕꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯕ ꯈꯪꯈ꯭ꯔꯕꯗꯤ 소이드나기 콩글리라까니 에라 마누 빵겐 헨진바 야브로 나한 마카이 나마토나두가 말랑바가 아마tta 미상 오이번 이봉니나 떠리바 나빠 누피는 ngambadu나 아이코이기 와 따다바다기 나시디 이사기 푼시부 asumna 오이헬라바 시파우바 아이코이바 숨 옌두나 레이가드로 이모시디 나보기 마나 아시다네 농아이 좀 레이투우시 이네 돈수 또이나 라키 아두데 이네 나시기디 이수 한키나바 떠리 nga masama lerakpani horen numidang nasunaben hauna tholaga saminaro asumna tarubi su satkre saghenbi asi samagi masanupi ni hek poklamba masunupi
Samagi masanupina ngana taibang pala si thaduktuna satkraba matung sakhenbigi mapana nupi atombi ama laubadagi masumabengi mari lapnakibada nattana sakhenbi busu mana sillaukthokpa nungaigadaba nupada namdana kaina kathankibadagi fattaba mapuroiba amada ahenba pambi manemgi miyot minei khangba ngamlaktabadagi mabokki manak asida lairunaba lakpani kunda leina ho tada sanowa aina lonba hawaijar nap nap laubase yauriye khara laghokidro ai thorani bema nangi nap nap lauba hawaijar gi chanapam leite ai mungsida ai thabak yam sile sagem pomaga samkiroiko haima tada nasa nupa pokta basunati tada na nupa muksa nupi muksa hanu thang asida nungai pham khangdana asum na sum leigadabagi mahut namong nupi yama ko thijinnanaba tawro kaino aikhoi samuna maga khangna sanazaba kanasu leite hairagana aikhoi mayam sangdana ko masak matau phajabi namaw ama thiraga loire phanabu nungairi thaurani bema nangi warise mamai son khrabi san luhongbagi mandok mayaida phambai kai jai ka kaidana luhongbagi phaijom phaw setlo yaroi dorbi isan ikai tikan khrab nakoi mayam sangdana nang tada ibu nungsibirabadi naisabi aribira mau ahan bira amadum ai thirone punsi siang ta gat leina hingai haima tada nang sni ngangbu wasima ai si phagina tin oibu makini phare tada na du yong hairabani na tada gi inama oibu ya misak ama thiba tare dana ai thorani bema nangi pakum si tabada wakhal ka si khangnau nau thorai kadai nangi hawaijar do mayomam biram horen umur ka metlagan wakhal nungai na saki se tada somda leizare ai thorani nang tada ai gi wari se nayum yoragadi kaukinuko ai gi yum sida aikhoi samugi mama to laklabadi nangi hawaijar se punna itomtana loina layusu leidori adugane sanau waidi phagi yadeko ai gi nupi piba ngamdrabadi thorani bema nang ai yum sida hawaijar yonba amuk khana changhanbagi wadi leiti he haima tada nang sia chahi yam jarabasu thainagi mangau thibadudi haujik phauba handriko tada na matam amada tawrakliba na ongna tawaduga hairurabadi nasanupa samu asidi tadagi nasabusu manjakidri odugi wakhaldo aisu amuk khalibani si khrabi nanambi amduda hangnu siraida wana ngangandrib ikaina thirib khangdre thorani isa nupa sina karambu thoklaga ba adubudi tada inambe mado ing tapada leikai sida sanaugi nupi hainaramlibaduni nokpe ta tawraga ingja tapsa khraba iseni do hare tada dudi ai sumuk yaukrage mathang amuk thengnabada paunungai ba pujarake matam khragi matungni leikai amatada laiminarabanina samuna yamba matamda sakhenbibu toina uram thimbu noigi maningi abok sama hoida nupi ma leibado nang masak khangba khangi maming sakhenbi kawbani phari pazabini daw madugi nupi do yaw thengkhrabai phau hojikti mana sumang teiba uhungna bahaidana annangana yawribni cheklana hoina themu madugi nupi do ai sung ngaugi to abok samagi kanan nupi do abok samagi manakta kaigi mana leise leisabidi mane magi mo matau do aseng bade isu khangte aikhoi ma hoi isi hoina wari sanabada tabani abok samagi masu nupi oira mane mama tonduna masaniyadana nupam da namdana luhongbi haina tai aduga luhonglaba matungda manembo kamawaga na otpa naiba tawbadagi maboki manakta halaktuna leibane suhai chiklana o mau halakpi oire nate magi mapuroibudu ngauza asuk phajakraba nupi sibu tathi toina tawbi harise ai hoira asuk phajaba nupi sidi lai lat padong latpi ki padong zakreda masina leisabi oiringaida aiga thengnahudabase masidan aini isordi mamik tangba mana pangmanin hek harise thembung amadi sekla makhoi anina sanariba waridu samu munna tai sakhenbigi wari taraga magi thamoida sakhenbigi damak wazai adubu wangangandaba migi haunabi sakhenbibu mana ahanba ukhiba mikuptagi khanjai haibasimadi maga makloinariba thembung amadi cheklada phauba haidoptre nomagi numini phizol nana setpa yaisalabi nupi ama samagi mayum thiduna changlaklammi yum sibu mi leibro yum se ima samagi yum oibirabro
ꯃꯄꯥꯟꯗ ꯃꯤꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯕꯤ ꯄ꯭ꯔꯞ ꯃꯄꯥꯜꯗ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯡꯖꯤꯜ ꯍꯦꯛ ꯀꯥꯟꯊꯣꯛꯄꯒ ꯄꯥꯈꯠꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯣ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯗꯤ ꯂꯩꯔꯝꯂꯤꯗꯅ? ꯏꯃꯥ, ꯁꯤꯗ ꯐꯝꯁꯦ꯫ ꯌꯥꯔꯦ, ꯑꯩ ꯃꯐꯝꯁꯤꯗ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ꯫ ꯑꯩꯅ ꯉꯁꯤ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ꯫ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯌꯨꯝꯗꯨꯗ ꯈꯣꯡꯒꯨꯜ ꯇꯥꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯐꯝ ꯈꯪꯗꯅ ꯑꯍꯤꯡ ꯀꯌꯥ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯨꯔꯕꯤ ꯅꯪꯕꯨ ꯑꯩꯅ ꯏꯃꯧ ꯑꯃ ꯑꯣꯏꯅ ꯑꯃꯨꯛ ꯂꯧꯁꯤꯟꯕꯗꯤ ꯈꯛ ꯉꯝꯂꯣꯏ꯫ ꯃꯃꯥꯡ ꯊꯛꯇꯒꯤ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅꯁꯨ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ꯫ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯅꯈꯣꯡ ꯍꯦꯛ ꯊꯥꯡꯗꯣꯛꯈꯤꯕ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯏꯃꯨꯡꯒ ꯅꯪꯒꯤ ꯏꯃꯨꯡꯒ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯔꯤ ꯇꯠꯅꯒꯅꯤ ꯍꯥꯏꯗꯅ ꯃꯃꯥꯡ ꯊꯛꯇꯒꯤ ꯍꯧꯅ ꯑꯩꯅ ꯅꯪꯕꯨꯗꯤ ꯏꯃꯧ ꯑꯣꯏꯕ ꯁꯨꯛꯄꯥꯝ ꯄꯥꯝꯈꯤꯗꯤꯌꯦ꯫ ꯑꯗꯨꯒꯅꯦ, ꯅꯪꯒꯤ ꯄꯣꯛꯇꯕꯤ ꯁꯦꯜꯗ ꯆꯣꯞꯄꯤ ꯅꯃꯥ ꯁꯥꯕꯤ ꯑꯃ ꯂꯩꯕꯗꯨꯁꯨ ꯇꯝꯃꯣ꯫ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯇꯣꯝꯇꯅꯤ꯫ ꯅꯃꯥ ꯅꯆꯥ ꯆꯪꯗꯅ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯔꯅꯨ, ꯊꯥꯗꯣꯛꯄꯤꯔꯣ꯫ ꯃꯥꯅ ꯍꯦꯛ ꯄꯥꯝꯂꯤꯕ ꯁꯦꯜ ꯃꯈꯩ ꯑꯩꯅ ꯑꯃꯠꯇ ꯋꯥꯠꯇꯅ ꯄꯤꯒꯅꯤ ꯍꯥꯏꯅ ꯅꯪꯅ ꯈꯔ ꯇꯝꯃꯨ꯫ ꯑꯗꯨꯒ ꯁꯤꯅ ꯅꯪꯒꯤ ꯃꯃꯜꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯈꯔ ꯁꯛꯍꯦꯟꯕꯤꯒꯤ ꯃꯃꯥꯏꯗ ꯂꯪꯁꯤꯜꯂꯤ꯫ ꯁꯦꯜ ꯑꯁꯤꯒꯤ ꯅꯠꯇ꯭ꯔꯣ ꯅꯃꯥ ꯅꯆꯥꯅ ꯏꯆꯥ ꯑꯄꯪꯕꯗꯨꯕꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯦ? ꯍꯧꯖꯤꯛꯇꯤ ꯀꯌꯥꯝ ꯀꯨꯏꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕ ꯉꯝꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯛꯍꯦꯟꯕꯤꯒꯤ ꯃꯅꯦꯝ ꯑꯣꯏꯔꯝꯕꯤ ꯂꯩꯕꯤ ꯁꯥꯎꯅ ꯊꯣꯛꯈꯤ꯫ ꯁꯛꯍꯦꯟꯕꯤ ꯍꯧꯖꯤꯛꯇꯗ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯛꯂꯤ꯫ ꯀꯩꯊꯦꯜ ꯆꯠꯂꯨꯕꯤ ꯁꯃꯥ ꯃꯁꯨꯅ ꯀꯞꯂꯤꯕꯗꯨ ꯎꯔꯗꯨꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯗꯨꯅ, ꯑꯕꯣꯛꯀꯤ ꯁꯛꯍꯦꯟꯕꯤꯌꯥ, ꯏꯁꯨ ꯀꯩꯗꯧꯔꯦ? ꯍꯥꯏ, ꯏꯁꯨ ꯀꯩꯗꯧꯔꯒꯦ? ꯁꯃꯥ ꯃꯪꯒꯣꯜ ꯑꯗꯨꯗ ꯆꯥꯏꯊꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ, ꯏꯁꯨ ꯊꯣꯏꯕꯤꯌꯥ, ꯑꯕꯣꯛꯇ ꯋꯥ ꯂꯣꯠꯀꯅꯨ꯫ ꯌꯨꯝ ꯑꯁꯤꯗ ꯀꯅꯥ ꯂꯥꯛꯑꯝꯃꯤ ꯍꯥꯏꯌꯣꯏꯃꯤ ꯅꯪꯕꯨ? ꯑꯕꯣꯛ, ꯑꯁꯨꯕ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯆꯩꯅꯥꯁꯦ ꯈꯪꯗꯨꯅ ꯍꯤꯡꯈꯣꯏꯕꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯂꯨꯛꯃꯥꯏ ꯊꯛꯀꯤ ꯂꯥꯏꯔꯤꯒ ꯆꯥꯡꯗꯝꯅꯕꯗꯤ ꯅꯁꯨ ꯈꯥꯡꯕ ꯉꯝꯗꯦ ꯑꯕꯣꯛ꯫ ꯑꯩꯒꯤ ꯄꯨꯟꯁꯤಗೂ ꯂꯩꯃꯥꯏ ꯊꯛ ꯑꯁꯤꯗ ꯃꯁꯣꯏ ꯇꯥꯔꯤꯕ ꯁꯦꯜꯁꯦ ꯅꯁꯨ ꯑꯩꯒꯤ ꯃꯃꯜꯅꯤ ꯍꯥꯏꯌꯦ ꯑꯕꯣꯛ꯫ ꯅꯁꯨꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯃꯃꯜ ꯄꯤꯗꯨꯅ ꯂꯩꯕ ꯌꯥꯕ ꯄꯣꯠꯁꯛꯂꯣ ꯑꯕꯣꯛ? ꯑꯕꯣꯛꯇ ꯁꯦꯡꯅ ꯍꯥꯏꯌꯨ, ꯁꯦꯜ ꯑꯁꯤ ꯀꯅꯥ ꯂꯥꯛꯇꯨꯅ ꯄꯤꯔꯝꯂꯤꯕꯅꯣ? ꯑꯕꯣꯛꯇ ꯋꯥ ꯂꯣꯠꯀꯅꯨ꯫ ꯁꯤ ꯅꯪꯒꯤꯗꯃꯛ ꯁꯣꯜꯂꯕꯤ ꯅꯕꯣꯛ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯑꯕꯣꯛ, ꯇꯥꯃ ꯂꯪꯕꯒꯤ ꯃꯃꯥꯗꯣ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇꯅꯕ ꯋꯥ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤ? ꯃꯆꯥꯅ ꯐꯠꯇ꯭ꯔꯒ ꯏꯁꯨꯗ ꯂꯥꯛꯇꯨꯅ ꯃꯣꯏꯅ ꯆꯩꯕ ꯃꯇꯤꯛꯂꯣ? ꯌꯨꯝꯁꯤꯗ ꯑꯩ ꯂꯩꯍꯧꯗꯕꯁꯦ ꯑꯣꯟꯊꯣꯛꯅ ꯄꯦꯟꯈꯤꯗ꯭ꯔꯦꯗ꯫ ꯃꯇꯨꯡꯗ ꯂꯥꯛꯂꯕꯗꯤ ꯃꯁꯝꯗꯣ ꯈꯨꯠꯇꯥꯡ ꯌꯦꯠꯂꯒ ꯍꯥꯏꯗꯠꯀꯦ꯫ ꯍꯦ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯏꯁꯨꯒꯤ ꯀꯅꯥ ꯂꯩꯇꯦ ꯈꯟꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ꯫ ꯅꯄꯥ ꯐꯠꯇꯕꯗꯨꯃꯇꯪꯒꯅꯦ ꯈꯔ ꯊꯨꯅ ꯁꯤꯈ꯭ꯔꯕꯗꯤ ꯑꯕꯣꯛꯀꯤ ꯊꯃꯣꯏꯁꯦ ꯄꯦꯟꯒꯗꯕꯅꯤ꯫ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯦ ꯃꯇꯨ ꯋꯥꯔꯛꯄ ꯉꯝꯗꯕ ꯅꯨꯄꯥꯗꯨꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯀꯔꯤꯁꯨ ꯂꯩꯇꯕ ꯁꯦꯜ ꯈꯔꯁꯦ ꯑꯩꯒꯤ ꯏꯁꯨꯒꯤ ꯃꯃꯜꯅꯤ ꯍꯥꯏꯕ? ꯑꯕꯣꯛꯀꯤ ꯁꯛꯍꯦꯟꯕꯤꯌꯥ, ꯃꯩꯈꯦꯠꯂꯔꯨꯁꯨ꯫ ꯃꯁꯤꯗ ꯇꯥꯔꯤꯕ ꯁꯦꯜꯁꯤꯡ ꯑꯁꯦ ꯑꯕꯣꯛ ꯃꯩ ꯊꯥꯗꯣꯛꯀꯦ꯫ ꯃꯁꯤꯗ ꯃꯩ ꯊꯥꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯄꯦꯜꯂꯒꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯥꯂꯪꯕ ꯁꯛꯍꯦꯟꯕꯤꯒꯤ ꯃꯃꯥꯇꯣꯟꯒꯤ ꯃꯅꯥꯛꯇ ꯌꯨ ꯑꯔꯩꯕ ꯃꯈꯩ ꯊꯛꯆꯤꯜꯂꯒ ꯂꯥꯛꯇꯨꯅ, ꯏꯇꯩꯃ ꯐꯖꯕꯤ, ꯑꯩꯒꯤ ꯅꯨꯄꯤ ꯁꯛꯍꯦꯟꯕꯤꯕꯨ ꯏꯇꯩꯃꯅ ꯂꯣꯠꯁꯤꯜꯂꯒ ꯊꯝꯃꯤ ꯍꯥꯏꯕꯁꯦ ꯑꯩ ꯆꯞ ꯆꯥꯅ ꯈꯪ꯫ ꯌꯥꯝ ꯊꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯁꯛꯍꯦꯟꯕꯤꯕꯨ ꯏꯐꯝꯗ ꯁꯤꯟꯅꯨ꯫ ꯐꯖꯕꯤꯅ, ꯍꯦꯔꯥ ꯃꯥꯂꯪꯕ, ꯃꯌꯥꯝ ꯆꯪꯗꯅ ꯅꯪꯉꯣꯟꯗ ꯀꯩꯅꯥ ꯀꯠꯂꯒ ꯁꯤꯟꯅꯈ꯭ꯔꯕ ꯅꯨꯄꯤꯗꯨꯕꯨ ꯑꯩꯅ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕꯅꯤ ꯀꯥꯏꯅ ꯀꯤꯠꯅꯝ ꯍꯦꯛꯇ ꯅꯝꯕꯁꯤꯗꯤ ꯏꯇꯩꯃ ꯅꯨꯡꯉꯥꯏꯇꯦꯀꯣ꯫ ꯍꯣꯏꯅꯦ, ꯑꯩꯁꯨ ꯈꯪꯉꯤꯅꯤ ꯏꯇꯩꯃ꯫ ꯏꯇꯩꯃꯒ ꯑꯩꯒ ꯌꯨ ꯊꯛꯃꯤꯟꯅꯔꯤꯉꯩꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯐꯥꯕꯗꯒꯤ ꯂꯧꯁꯤꯡ ꯆꯥꯎꯕꯤ ꯏꯇꯩꯃꯅ ꯅꯆꯥꯅꯨꯄꯤ ꯁꯛꯍꯦꯟꯕꯤꯗ ꯇꯥꯏꯁꯤꯟꯅꯔꯒ ꯁꯛꯍꯦꯟꯕꯤꯕꯨ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯆꯪꯗꯅ ꯀꯩꯅꯥ ꯀꯠꯄꯤꯈꯤꯕꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯌꯨꯝꯗ ꯑꯩꯒꯤ ꯅꯨꯄꯤ ꯁꯛꯍꯦꯟꯕꯤ ꯂꯩꯍꯧꯗ꯭ꯔꯦ꯫ ꯌꯥꯔꯦ, ꯄꯨꯝꯅꯃꯛ ꯑꯩ ꯂꯣꯏꯅ कावरगे। इताईमन सगेनबीगिनी हाइदना अइंगोंदगी लौखिबा सेल मयामदो हौजिक्ति सगेनबीसु मांख्रबनिना सेलसिंगदो इताईमन हंदोकपिबा ताबनी। सेल हलुई हाइरगना इताईमबु ओइना अइनबु पुखिबा ताबनी। मसिगी कोकसाकपसि कमदौनि तौरिसिदे लैखाइ मीनगु उख्रबदि अइबु करिनो मि खुमदौरिसे मागी सेल पिथोखिबना फरद्रनि अइबो सेल सिदि पिबा यादे असितबु फंगनबा हाइदना सखेनबीबु अइना चाउनबु योक्लक्लिबनि अदुदि अइगी मथासि कोकना सखेनबीगी लेफमसे मालंगबदा ताकथोखिबना पुमनमकी अफबा ओइरनि मसिता अइंगोंदा अयतबु ओइद्रगा लोइरे मतुंग तारकपददि मोय मोयगी थोकपनि कइनो असुमना फजबीना मालंगबदा सखेनबीगी लेफम ताखिरमि
ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯁꯦꯠ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯃꯥꯂꯪꯕ ꯁꯛꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯛꯍꯦꯟꯕꯤꯕꯨ ꯃꯈꯨꯠ ꯈꯨꯖꯤꯡ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯏꯃꯨꯡꯗꯒꯤ ꯄꯨꯊꯣꯔꯛꯏ꯫ ꯑꯕꯣꯛ, ꯑꯩꯕꯨ ꯑꯝꯇ ꯈꯥꯝꯕꯤꯌꯨ, ꯑꯩ ꯃꯤꯐꯠꯇꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯉꯝꯂꯣꯏꯌꯦ, ꯑꯩꯕꯨ ꯑꯝꯇ ꯈꯥꯝꯕꯤꯌꯨ ꯑꯕꯣꯛ꯫ ꯍꯩ ꯃꯤꯐꯠꯇ, ꯑꯩꯒꯤ ꯏꯁꯨ ꯄꯨꯈꯤꯕ ꯌꯥꯔꯣꯏꯌꯦ, ꯑꯩꯒꯤ ꯏꯁꯨꯒꯤ ꯃꯈꯨꯗꯥꯡꯁꯦ ꯊꯥꯗꯣꯛꯎꯅꯦ, ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯅ ꯅꯪꯅ ꯑꯩꯒꯤ ꯏꯁꯨꯕꯨ ꯄꯨꯒꯗꯧꯔꯤꯕ? ꯏꯁꯨꯒꯤ ꯃꯈꯨꯠꯁꯦ ꯊꯥꯗꯣꯛꯎꯅꯦ ꯃꯤꯐꯠꯇ ꯅꯪꯕꯣ꯫ ꯍꯦꯔꯥ, ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯗꯥꯡ ꯄꯥꯏꯕꯗ ꯆꯌꯦꯠꯅꯕꯒ ꯁꯥꯔꯗꯨ ꯍꯟꯗꯣꯛꯑꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯪꯕꯅ ꯁꯥꯐꯨ ꯀꯟꯅ ꯁꯃꯥꯕꯨ ꯏꯟꯈꯤ꯫ ꯁꯃꯥꯁꯨ ꯃꯁꯥꯒ ꯁꯣꯟꯕꯒ ꯂꯩꯃꯥꯏꯗ ꯇꯨꯁꯤꯜꯂꯤ꯫ ꯑꯕꯣꯛ, ꯇꯥ ꯃꯥꯂꯪꯕ, ꯑꯩꯕꯨ ꯊꯥꯗꯣꯛ, ꯑꯕꯣꯛꯁꯤ ꯃꯁꯥ ꯂꯦꯡꯈꯤꯗ꯭ꯔꯤ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯨ ꯇꯥ ꯃꯥꯂꯪꯕ, ꯀꯅꯥ ꯀꯅꯥ ꯂꯩꯒꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ꯫ ꯃꯥꯂꯪꯕ ꯁꯛꯍꯦꯟꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯗꯨꯅ, ꯍꯩ ꯑꯣꯛꯇꯕꯤ, ꯅꯪ ꯃꯈꯣꯜ ꯊꯣꯛꯀꯅꯨ, ꯅꯄꯨꯔꯣꯏꯕ ꯑꯩꯅ ꯅꯪꯕꯨ ꯆꯤꯡꯗꯨꯅ ꯄꯨꯕꯗ ꯅꯪꯕꯨ ꯊꯤꯡꯕꯤꯅꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯖꯤꯕ ꯑꯝꯇ ꯂꯩꯇꯦ꯫ ꯑꯩꯅ ꯃꯃꯜ ꯄꯤꯗꯨꯅ ꯂꯩꯈ꯭ꯔꯕꯤ ꯅꯪꯅ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯣꯏ꯫ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯗꯤ ꯑꯩꯒꯤ ꯏꯈꯥ ꯊꯥꯗꯨꯅ ꯍꯤꯡꯒꯗꯕꯅꯤ꯫ ꯇꯥ ꯃꯥꯂꯪꯕ, ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯊꯝꯕꯤꯔꯝꯃꯨ, ꯑꯩ ꯇꯥ ꯃꯥꯂꯪꯕꯒꯤ ꯇꯨꯡꯏꯟꯗꯨꯅ ꯆꯠꯅꯤꯡꯗꯤꯌꯦ꯫ ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ, ꯅꯆꯥ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯅꯈꯣꯏꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ? ꯄꯥꯡꯒꯜ ꯁꯣꯜꯂꯕꯤ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯅꯨꯡꯁꯤꯕꯤꯌꯣ, ꯍꯦ ꯏꯁꯣꯔ꯫ ꯑꯕꯣꯛ, ꯅꯁꯨꯕꯨ ꯈꯥꯝꯕꯤꯔꯔꯣꯏꯗ꯭ꯔꯣ? ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯃꯥꯂꯪꯕꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯆꯤꯡꯂꯤꯕ ꯁꯛꯍꯦꯟꯕꯤꯒꯤ ꯈꯨꯗꯥꯡꯗꯨ ꯃꯤꯁꯛ ꯑꯃꯅ ꯈꯪꯐꯥ ꯐꯥꯈꯤ꯫ ꯏꯕꯣꯛ꯫ ꯃꯥꯂꯪꯕꯅ, ꯍꯦ ꯅꯪ ꯀꯅꯥ? ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯆꯤꯡꯗꯨꯅ ꯄꯨꯕꯗ ꯊꯤꯡꯂꯤꯕ ꯅꯪ ꯅꯨꯄꯤꯁꯤꯒꯤ ꯀꯅꯥ ꯑꯣꯏꯔꯤꯒꯦ? ꯑꯩꯁꯤ ꯅꯨꯄꯤꯁꯤꯒꯤ ꯃꯄꯨꯔꯣꯏꯕꯅꯤ꯫ ꯅꯪ ꯅꯃꯥꯏꯗꯨ ꯈꯨꯇꯨꯝꯁꯤꯅ ꯇꯔꯪ ꯆꯠꯂꯤꯁꯤꯗꯤ꯫ ꯍꯦ ꯅꯪ ꯀꯅꯥ? ꯑꯩ ꯃꯤꯅꯤ꯫ ꯅꯨꯄꯤꯁꯤꯒ ꯑꯩꯒ ꯃꯔꯤ ꯂꯩꯅꯕ ꯂꯩꯅꯗꯕ ꯅꯪ ꯍꯪꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯅꯁꯥꯃꯛꯀꯤ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯃꯁꯥꯅ ꯌꯥꯗꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯑꯁꯨꯝꯅ ꯆꯤꯡꯗꯨꯅ ꯄꯨꯔꯤꯕ ꯅꯪꯕꯨ ꯃꯤ ꯅꯪꯅ ꯃꯥꯕꯨ ꯄꯨꯒꯦ ꯍꯥꯏꯔꯕꯗꯤ ꯅꯨꯄꯤ ꯑꯁꯤ ꯃꯁꯥꯅ ꯌꯥꯅ ꯂꯃꯥꯡ ꯊꯥꯗꯨꯅ ꯂꯦꯝꯅ ꯄꯨꯈꯣ꯫ ꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯦ ꯄꯥꯡꯒꯜ ꯁꯣꯜꯂꯕꯤ ꯇꯨꯁꯣꯟ ꯍꯤꯡꯂꯤꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯁꯥꯁꯨ ꯅꯠꯇꯦ, ꯆꯤꯡꯗꯨꯅ ꯄꯨꯈꯤꯕꯗꯤ ꯈꯛ ꯌꯥꯔꯣꯏ꯫ ꯍꯣꯏ, ꯅꯨꯄꯤ ꯃꯃꯥꯡꯗ ꯊꯧꯅꯥ ꯐꯕ ꯁꯥꯕ, ꯅꯪꯅ ꯍꯀꯜ ꯆꯪꯂꯤꯕ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯅꯨꯄꯤ꯫ ꯑꯩꯅ ꯅꯨꯄꯤ ꯑꯁꯤꯗ ꯏꯅꯤꯡ ꯇꯝꯕꯗ ꯅꯪꯗꯤ ꯂꯥꯏꯔꯗꯅ ꯂꯥꯏ ꯐꯥꯎꯕꯅ ꯊꯤꯡꯕ ꯉꯝꯗꯧ ꯅꯠꯇꯦ, ꯍꯟꯗꯣꯛꯁꯦ꯫ ꯁꯥꯃꯨ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ ꯃꯥꯂꯪꯕꯕꯨ ꯃꯥꯅ ꯈꯔ ꯁꯥꯊꯤꯅ ꯐꯨꯔꯦ꯫ ꯀꯩꯁꯨ ꯂꯩꯇꯕꯤ ꯂꯨꯛꯃꯥꯏ ꯊꯛꯇ ꯌꯣꯟꯕꯤ ꯅꯪꯒꯤ ꯃꯔꯝꯒꯤꯗꯃꯛ ꯏꯃꯥꯅ ꯅꯣꯡꯃꯗ ꯃꯈꯨꯠꯅ ꯁꯦꯠ ꯊꯥꯔꯛꯇ꯭ꯔꯤꯕ ꯑꯩꯁꯦ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯁꯤꯗ ꯃꯤꯅ ꯈꯨꯠ ꯊꯥꯗꯨꯅ ꯐꯨꯍꯜꯂꯕꯀꯣ? ꯅꯄꯨꯟꯁꯤꯗꯣ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯪꯅ ꯁꯤꯠꯅ ꯍꯤꯡꯕ ꯐꯪꯕ꯭ꯔꯦ? ꯑꯗꯨꯒ ꯊꯧꯅꯥ ꯐꯕ ꯁꯥꯕ ꯅꯨꯄꯥ ꯅꯪꯁꯨ ꯑꯩꯅ ꯀꯩꯗꯧꯔꯛꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯅꯃꯤꯠꯊꯤꯠꯅ ꯌꯦꯡꯉꯨ꯫ ꯑꯕꯣꯛꯀꯤ ꯏꯁꯨ ꯊꯣꯏꯕꯤꯌꯥ, ꯏꯁꯨ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ? ꯃꯤꯐꯠꯇꯗꯨꯗꯤ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯦ? ꯑꯕꯣꯛ, ꯅꯁꯨ ꯀꯩꯁꯨ ꯇꯧꯗꯦ, ꯏꯕꯨꯡ ꯑꯁꯤꯅ ꯅꯁꯨꯕꯨ ꯃꯤꯐꯠꯇꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕꯤꯍꯧꯕꯅꯤ꯫ ꯑꯕꯣꯛ, ꯑꯕꯣꯛꯀꯤ ꯀꯣꯛꯁꯤ ꯏ ꯊꯣꯛꯄ ꯃꯥꯜꯂꯤ, ꯑꯕꯣꯛꯇ ꯁꯣꯛꯂꯤꯕꯁꯤꯗꯤ ꯑꯔꯥꯏꯕꯅꯤ, ꯑꯩꯈꯣꯏꯕꯨ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ, ꯈꯪꯅꯤꯗꯅ ꯍꯌꯦꯡꯗꯤ ꯑꯩꯁꯨ ꯑꯩꯅ ꯉꯝꯕ ꯊꯕꯛ ꯇꯧꯒꯦꯕ꯫ ꯍꯥꯏꯃ ꯁꯥꯃꯨ, ꯑꯕꯣꯛꯇꯤ ꯏꯁꯨꯕꯨ ꯎꯔꯨꯗ꯭ꯔꯦꯗꯅ, ꯉꯁꯤ ꯅꯪꯅ ꯅꯆꯜꯒꯤ ꯄꯨꯟꯁꯤꯕꯨ ꯃꯤꯐꯠꯇꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕꯤꯍꯧꯕꯁꯦ ꯑꯕꯣꯛ ꯀꯔꯤꯅ ꯂꯃꯟ ꯁꯤꯡꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯃꯇꯝ ꯆꯨꯞꯄꯗ ꯏꯁꯨꯗꯤ ꯏꯁꯣꯔ ꯃꯥꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨꯀꯣ꯫ ꯅꯕꯣꯛ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯔꯤꯕ ꯕꯣꯔ ꯑꯁꯦ ꯂꯦꯝꯅꯃꯛ ꯐꯪꯕ ꯑꯣꯏ꯫ ꯍꯣꯏ ꯑꯕꯣꯛ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ, ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯆꯪꯂꯒ ꯑꯕꯣꯛꯀꯤ ꯑꯁꯣꯛꯄꯁꯦ ꯅꯤꯡꯊꯤꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯍꯥꯞꯄꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥꯃꯨꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯁꯃꯥ ꯑꯃꯗꯤ ꯇꯔꯨꯕꯤꯒ ꯇꯥꯟꯅꯗꯨꯅ ꯅꯨꯄꯤ ꯈꯔ ꯅꯨꯄꯥ ꯈꯔ ꯇꯧꯗꯨꯅ ꯃꯥꯂꯪꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯥꯂꯪꯕ ꯃꯥꯅ ꯁꯛꯍꯦꯟꯕꯤꯒꯤ ꯄꯨꯟꯁꯤꯗ ꯌꯦꯠꯂꯛꯇꯕ ꯍꯥꯏꯗꯨꯅ ꯋꯥ ꯂꯣꯏꯁꯤꯟꯅꯈ꯭ꯔꯦ꯫ ꯂꯥꯏꯕꯤ ꯁꯥꯎꯅ ꯃꯆꯥꯅꯨꯄꯥ ꯃꯥꯂꯪꯕꯗ ꯆꯩꯔꯤ꯫ ꯍꯩ ꯋꯥꯔꯛꯇꯕ ꯃꯆꯥ, ꯅꯍꯥꯛ ꯊꯛꯇ ꯏꯃꯨꯡ ꯑꯁꯤꯒꯤ ꯏꯖꯠ ꯄꯨꯝꯕ ꯂꯩꯈꯥ ꯇꯥꯔꯒ ꯃꯥꯡꯍꯟꯕꯗ ꯅꯠꯇꯅ ꯄꯨꯟꯁꯤꯗ ꯏꯊꯛꯇ ꯃꯤꯅ ꯋꯥ ꯃꯊꯛ ꯊꯥꯡꯂꯛꯇ꯭ꯔꯤꯕ ꯑꯩꯁꯦ ꯃꯤꯅ ꯏꯊꯛꯇ ꯋꯥ ꯉꯥꯡꯍꯜꯂꯦꯗꯅ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯐꯠꯇ꯭ꯔꯤꯕꯁꯤꯕꯣ? ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯅ ꯈꯣꯡ ꯊꯥꯡꯗꯣꯛꯈ꯭ꯔꯕꯃꯛꯇꯗ ꯅꯪꯅ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯆꯤꯟꯂꯨꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗꯅ ꯂꯣꯏꯁꯤꯟꯅꯕ ꯌꯥꯕ ꯃꯇꯥꯡ ꯑꯁꯤꯗ ꯅꯪꯅ ꯂꯩꯀꯥꯏ ꯃꯃꯥꯡ ꯑꯁꯤꯗ ꯋꯥ ꯋꯥ ꯂꯥꯎꯍꯜꯂꯦꯗꯅ ꯁꯦ꯫ ꯌꯥꯔꯤꯗ ꯏꯃꯥ, ꯑꯩ ꯈꯛꯇꯗ ꯐꯠꯇꯕꯁꯨ ꯇꯥꯍꯟꯕꯤꯔꯛꯀꯅꯨ꯫ ꯌꯨꯝꯁꯤꯗ ꯁꯛꯍꯦꯟꯕꯤꯅ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯏꯃꯥꯒꯤꯁꯨ ꯑꯄꯥꯝꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯩꯁꯨ ꯆꯞ ꯆꯥꯅ ꯈꯪꯏ꯫ ꯍꯩ ꯏꯃꯥꯒꯤ ꯃꯥꯂꯪꯕ, ꯏꯃꯥꯕꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯇꯥꯍꯟꯒꯦ ꯍꯥꯏꯅ ꯀꯩꯗꯧꯅꯨꯡꯗ ꯈꯟꯒꯅꯨ꯫
ꯌꯨꯝꯁꯤꯗ ꯖꯥꯠ ꯇꯤꯟꯅꯗꯕ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯄꯤꯇꯠ ꯄꯥꯇꯠꯄ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯏꯁꯥꯅ ꯄꯥꯝꯖꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯄ ꯆꯅꯨ ꯅꯤꯡꯉꯣꯜꯗꯣ ꯏꯃꯥꯅ ꯏꯃꯧꯅꯤ ꯈꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯤꯟꯕ ꯉꯝꯂꯣꯏꯗꯕ ꯅꯃꯥꯗꯣ ꯑꯩ ꯅꯠꯇꯦ ꯑꯗꯨꯒ ꯅꯪꯅ ꯀꯥꯎꯔꯣꯏꯗꯕꯗꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯐꯥꯎꯕꯅ ꯇꯤꯟ ꯁꯤꯠꯅꯒꯗꯕ ꯊꯕꯛꯇꯤ ꯏꯃꯨꯡ ꯑꯁꯤꯗ ꯆꯠꯅꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯁꯛꯍꯦꯟꯕꯤꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤꯗꯨꯒ ꯅꯪꯅ ꯂꯩꯅꯔꯤꯕ ꯃꯔꯤ ꯄꯨꯝꯕ ꯏꯃꯥ ꯂꯣꯏꯅ ꯈꯪꯏ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯀꯨꯞꯁꯤꯟ ꯈꯨꯝꯖꯤꯟꯕ ꯌꯥꯅꯅꯕ ꯁꯛꯍꯦꯟꯕꯤꯕꯨ ꯌꯨꯝ ꯑꯁꯤꯗ ꯅꯪꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯕ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯏ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯐꯖꯕꯤꯗꯣ ꯁꯛꯍꯦꯟꯕꯤꯒꯤ ꯃꯃꯥꯇꯣꯟꯅꯤ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯅꯪꯒꯤ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯂꯩꯀꯥꯏ ꯁꯃꯥꯖ ꯑꯁꯤꯗ ꯆꯠꯅꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯃꯔꯝ ꯑꯁꯤ ꯂꯩꯕꯒꯤ ꯑꯩꯅ ꯁꯛꯍꯦꯟꯕꯤꯕꯨ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯈꯤꯗꯕꯅꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯐꯖꯕꯤꯒꯤ ꯃꯅꯥꯛ ꯅꯛꯁꯤꯟꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯕꯨꯁꯨ ꯀꯥꯎꯊꯣꯛꯀꯗꯕꯅꯤ ꯅꯪꯒꯤꯗꯃꯛ ꯏꯃꯥꯅ ꯃꯇꯤꯛ ꯆꯥꯕ ꯏꯃꯧ ꯑꯃ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯃꯥꯡꯈ꯭ꯔꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯏꯖꯠ ꯄꯨꯝꯕ ꯀꯟꯕ ꯉꯝꯅꯅꯕ ꯍꯣꯠꯅꯁꯤ ꯅꯄꯥꯕꯨꯡ ꯑꯁꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯕꯅꯤ ꯅꯄꯥꯕꯨꯡ ꯑꯁꯤ ꯁꯥꯎꯔꯛꯂꯕꯗꯤ ꯀꯝꯗꯧꯏ ꯍꯥꯏꯕ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯥꯂꯪꯕꯁꯨ ꯁꯛꯍꯦꯟꯕꯤꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯛꯈꯤꯗ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯛꯍꯦꯟꯕꯤꯒꯤꯗꯃꯛ ꯋꯥꯖꯔꯤꯕ ꯁꯥꯃꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯅꯥ ꯈꯪꯍꯟꯗ ꯁꯛꯍꯦꯟꯕꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯁꯦꯟꯅꯖꯔꯤ ꯁꯛꯍꯦꯟꯕꯤꯁꯨ ꯁꯥꯃꯨꯒꯤ ꯃꯇꯧ ꯑꯁꯤ ꯈꯪꯏ ꯑꯗꯨꯕꯨ ꯃꯧꯒꯤ ꯁꯤꯡꯗ ꯆꯜꯂꯨꯔꯕꯤ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯍꯜꯂꯛꯄꯤ ꯑꯣꯏꯔꯕꯤ ꯃꯥꯅꯗꯤ ꯁꯥꯃꯨꯒꯤ ꯃꯐꯝꯗ ꯀꯔꯤꯗꯤ ꯑꯃꯨꯛ ꯍꯥꯏꯔꯨꯅꯤ ꯁꯥꯅꯧꯅ ꯏꯄꯥꯒꯤ ꯁꯥꯃꯨ ꯀꯔꯤꯅꯣ ꯍꯟꯗꯛ ꯃꯔꯛꯁꯤ ꯏꯆꯥꯕꯨ ꯍꯥꯟꯅꯒ ꯏꯃꯥꯟ ꯃꯥꯟꯅꯗꯅ ꯎꯏꯗ ꯏꯄꯥꯒꯤ ꯋꯥꯈꯜꯅꯗꯤ ꯅꯠꯇꯦ ꯏꯆꯥꯒꯤ ꯀꯔꯤꯅ ꯅꯤꯡ ꯊꯨꯡꯗꯕ ꯂꯩꯔꯒꯦ ꯍꯥ ꯏꯄꯥꯗ ꯁꯦꯡꯅ ꯍꯥꯏ ꯌꯨꯝꯁꯤꯗ ꯏꯄꯥ ꯏꯆꯥ ꯈꯛꯇꯅꯤ ꯂꯩꯔꯤꯕꯁꯦ ꯑꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯕ ꯏꯄꯥ ꯏꯆꯥ ꯇꯥꯟꯅꯗ꯭ꯔꯕꯗꯤ ꯀꯝꯗꯧꯅ ꯌꯨꯝ ꯑꯁꯦ ꯌꯨꯝ ꯑꯣꯏꯅ ꯄꯥꯟꯕ ꯉꯝꯒꯅꯤ ꯍꯥ ꯅꯃꯥ ꯑꯃ ꯂꯩꯗꯅ ꯏꯄꯥ ꯏꯆꯥꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯒꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯕꯥꯕꯥ ꯅꯆꯥꯁꯦ ꯑꯁꯨꯝ ꯑꯔꯥꯟ ꯀꯔꯤꯅꯣ ꯈꯪꯗꯕ ꯋꯥꯈꯜ ꯑꯃꯅ ꯉꯥꯏꯍꯥꯛꯇꯁꯨ ꯏꯪꯅ ꯂꯩꯕ ꯉꯝꯍꯟꯗ꯭ꯔꯤ ꯀꯔꯤ ꯀꯔꯝꯕ ꯋꯥꯈꯜꯅꯣꯅꯦ ꯕꯥꯕꯥ ꯌꯨꯝꯁꯤꯗ ꯅꯆꯥꯅ ꯃꯧ ꯑꯃꯕꯨ ꯄꯨꯗꯨꯅ ꯂꯥꯛꯄ ꯊꯣꯛꯂꯕꯗꯤ ꯕꯥꯕꯨꯅ ꯃꯥꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯤꯟꯕꯤꯕ ꯉꯝꯒꯗ꯭ꯔꯥ ꯍꯥ ꯀꯔꯤ ꯃꯧ ꯍꯥꯏꯕ ꯍꯦ ꯏꯄꯥꯒꯤ ꯁꯥꯃꯨ ꯏꯆꯥ ꯀꯔꯤ ꯍꯥꯎꯕ ꯏꯟꯁꯥꯡ ꯆꯥꯅꯤꯡꯉꯤ ꯏꯄꯥꯗ ꯍꯥꯏ ꯏꯄꯥ ꯈꯨꯗꯛ ꯑꯁꯤꯗ ꯊꯣꯡꯒꯦꯅꯦ ꯑꯩꯗꯤ ꯏꯆꯥꯁꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣꯏ ꯅꯤꯡꯉꯨ ꯑꯗꯨꯒ ꯏꯆꯥꯒꯤ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯄꯨꯔꯛꯅꯤꯡꯕꯒꯤ ꯀꯣꯛ ꯁꯥꯔꯤꯕ ꯑꯣꯏꯔꯦꯀꯣ ꯁꯦ ꯌꯨꯝꯁꯤꯗ ꯅꯪꯅ ꯏꯃꯧꯗꯣ ꯄꯨꯔꯛꯅꯤꯡꯕ ꯃꯇꯝꯗ ꯊꯣꯛ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛ ꯏꯆꯥꯅ ꯏꯃꯧ ꯄꯨꯔꯛꯄꯗꯨꯅꯤꯅꯦ ꯏꯄꯥꯅ ꯉꯥꯏꯔꯤꯕꯁꯦ ꯏꯆꯥꯅ ꯅꯃꯥꯏ ꯁꯣꯟꯃꯟꯕꯗꯨꯗ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯇꯧ ꯃꯥꯟꯗꯦꯗꯅ ꯅꯃꯥꯇꯣꯟ ꯊꯤꯕ ꯍꯧꯔꯕꯅꯤ ꯈꯤꯇꯗ ꯁꯣꯏꯔꯝꯅꯤꯗ ꯇꯧꯔꯤꯁꯦ ꯑꯁ ꯄꯥꯕꯒꯤ ꯋꯥꯈꯜꯗꯣ ꯎꯅꯔꯦꯅꯦ ꯃꯧ ꯑꯃ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯍꯟꯅꯕ ꯄꯨꯔꯛꯄꯒꯤ ꯋꯥꯔꯤꯅꯤ ꯀꯔꯤ ꯃꯧ ꯍꯩ ꯏꯄꯥꯒꯤ ꯁꯥꯃꯨ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯂꯩꯁꯥꯕꯤ ꯅꯠꯇꯕ ꯃꯆꯥ ꯃꯋꯥ ꯂꯩꯕ ꯃꯧꯗꯨꯔꯅꯍꯦ ꯕꯤꯁꯅꯨ ꯑꯩꯒꯤ ꯄꯥꯛꯈ꯭ꯔꯕ ꯁꯨꯃꯥꯡꯁꯤꯗ ꯑꯃꯠꯇ ꯄꯣꯛꯆꯕ ꯏꯆꯥꯅ ꯄꯨꯁꯤꯜꯂꯛꯄ ꯏꯃꯧꯅ ꯆꯦꯜꯂꯛꯄ ꯃꯆꯥ ꯃꯌꯥꯝꯒꯤ ꯁꯥꯟꯅꯕꯨꯡ ꯑꯣꯟꯗꯧꯔꯕ ꯍꯩ ꯏꯄꯥꯒꯤ ꯁꯥꯃꯨ ꯃꯆꯥ ꯀꯌꯥꯗꯤ ꯂꯩꯕ ꯃꯧꯅꯣꯅꯦ ꯍꯥ ꯏꯁꯨ ꯀꯌꯥ ꯁꯨꯔꯒꯦ ꯃꯆꯥꯗꯤ ꯂꯩꯇꯦ ꯕꯥꯕꯥ ꯃꯋꯥꯁꯨ ꯈꯥꯏꯅꯈ꯭ꯔꯦ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯃꯥꯒꯤꯗꯃꯛ ꯅꯆꯥꯒꯤ ꯄꯨꯟꯁꯤꯁꯦ ꯀꯠꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯅꯆꯥꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯁꯤ ꯆꯨꯝꯂꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯏꯁꯥꯅ ꯐꯥꯎꯕ ꯐꯤꯔꯦꯞ ꯂꯧꯕ ꯉꯝꯍꯧꯗ꯭ꯔꯦ ꯊꯃꯣꯏ ꯃꯥꯅꯗꯤ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯃꯥꯒꯤꯗꯃꯛ ꯀꯠꯊꯣꯛꯄꯅ ꯑꯆꯨꯝꯕ ꯐꯤꯔꯦꯞꯅꯤ ꯍꯥꯏꯅ ꯇꯠꯇꯅ ꯏꯟꯁꯤꯠꯂꯤ ꯀꯔꯤ ꯃꯆꯥ ꯂꯩꯇꯕ ꯃꯧ ꯍꯜꯂꯛꯄꯤꯅꯦꯕ ꯃꯋꯥꯁꯨ ꯈꯥꯏꯅꯈ꯭ꯔꯕ ꯍꯩ ꯃꯆꯥ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯍꯜꯂꯛꯄꯤ ꯑꯣꯏꯔꯤꯕ ꯅꯨꯄꯤꯗꯣ ꯀꯌꯥꯁꯨ ꯆꯥꯔꯝꯃꯣꯏꯗ ꯏꯄꯥꯒꯤ ꯁꯥꯃꯨ ꯃꯅꯦ ꯃꯀꯨ ꯐꯨꯊꯔꯨꯕꯒꯤ ꯃꯋꯥ ꯑꯗꯨꯅ ꯇꯥꯟꯊꯣꯔꯛꯄ ꯅꯨꯄꯤ ꯑꯣꯏꯔꯝꯗꯅ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯏꯄꯥꯕꯨ ꯑꯃꯨꯛ ꯆꯠꯄꯤꯈ꯭ꯔꯣ ꯀꯥꯏꯅ ꯇꯥꯜꯂꯛꯂꯕꯗꯤ ꯏꯆꯥꯕꯨ ꯀꯣꯛ ꯁꯥꯔꯣꯏꯗ꯭ꯔꯣ ꯃꯤꯒ ꯈꯠꯅꯕꯅꯤ ꯏꯃꯧ ꯅꯨꯄꯤꯗꯨꯒ ꯑꯣꯟꯁꯤꯟꯅꯔꯒ ꯈꯠꯅꯕꯗꯤ ꯏꯄꯥꯁꯨ ꯇꯜꯂꯤꯅꯦ ꯇꯧꯔꯤꯁꯦ ꯏꯆꯥꯕꯨ ꯃꯧ ꯍꯜꯂꯛꯄꯤꯗꯨ ꯅꯠꯇꯕ ꯂꯩꯁꯥꯕꯤ ꯑꯃꯠꯇ ꯀꯣꯏꯕ ꯐꯪꯗ꯭ꯔꯕ꯭ꯔꯣ ꯏꯆꯥꯅ ꯃꯧ ꯍꯜꯂꯛꯄꯤꯗꯣ ꯂꯧꯔꯅꯤꯗꯅ ꯆꯞ ꯂꯦꯞꯈꯠꯂꯛꯏꯁꯤꯕꯣ ꯕꯥꯕꯥ ꯅꯆꯥꯒꯤ ꯋꯥꯁꯦ ꯐꯥꯒꯤ ꯇꯥꯍꯟꯕꯤꯒꯅꯨ ꯄꯥꯕꯅ ꯈꯜꯂꯤꯕ ꯃꯤꯁꯛꯇꯣ ꯅꯠꯇꯦ ꯇꯁꯦꯡꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯅꯨꯄꯤꯅꯤ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛꯅꯐꯝ ꯑꯣꯏꯔꯕꯤ ꯃꯥꯒꯤꯗꯃꯛ ꯅꯆꯥꯒꯤ ꯄꯨꯟꯁꯤꯁꯦ ꯀꯠꯊꯣꯛꯄꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ ꯃꯤꯅꯣꯛ ꯃꯥꯡꯈ꯭ꯔꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯃꯐꯝꯗ ꯃꯉꯣꯟ ꯃꯤꯅꯣꯛ ꯇꯝꯍꯟꯕ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯨꯕꯒꯤ ꯃꯤꯅꯨꯡꯁꯤꯗꯨ ꯅꯠꯇꯕ꯭ꯔꯅꯤ ꯕꯥꯕꯥ ꯑꯁ ꯗꯣꯛꯄꯅꯤꯗ ꯅꯨꯡꯁꯤꯕ ꯀꯧꯕ ꯂꯥꯏ ꯃꯥꯅ ꯉꯝꯕꯁꯦ ꯄꯗꯣꯛꯅ ꯉꯝꯃꯤꯗꯀꯣ ꯆꯥꯛ ꯂꯥꯝꯃꯤ ꯐꯥꯎꯕ ꯃꯄꯥ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯉꯝꯖꯗꯕ ꯏꯆꯥꯅꯨꯄꯥ ꯃꯥꯏꯁꯣꯟꯕꯁꯦ ꯃꯥꯏ ꯊꯥꯕ ꯍꯦꯛ ꯑꯣꯏꯍꯜꯂꯤꯗ ꯑꯩꯕꯨ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦꯗ
ꯁꯥꯍꯤꯇ꯭ꯌꯒꯁꯤꯅ ꯌꯧꯕ ꯃꯈꯩ ꯋꯥꯡꯈꯠꯇꯅ ꯂꯩꯔꯝꯃꯤꯕꯁꯤꯕꯨ ꯑꯩꯅ ꯀꯔꯤꯕꯨ ꯍꯥꯏꯔꯨꯗꯣꯔꯤꯕ? ꯍꯣꯏꯗ, ꯏꯆꯥꯅꯕꯨ ꯄꯥꯝꯃꯗꯤ ꯃꯧꯔ ꯂꯩꯁꯥꯕꯤꯔ ꯀꯣꯛ ꯍꯦꯛꯇ ꯄꯨꯁꯤꯜꯂꯣ, ꯏꯄꯥꯅꯤ ꯌꯥꯔꯤ꯫ ꯅꯨꯡꯁꯤꯅꯕ ꯀꯥꯏꯅꯕ ꯀꯥꯏꯁꯦ ꯌꯥꯝ ꯋꯥꯕꯅꯤ꯫ ꯅꯃꯥ ꯀꯥꯏꯅꯕꯒꯤ ꯃꯩꯁꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯨꯠꯇ꯭ꯔꯤ꯫ ꯌꯨꯝꯁꯤꯗ ꯏꯄꯥ ꯏꯆꯥ ꯈꯛꯇ ꯂꯩꯕꯅꯤ꯫ ꯏꯄꯥ ꯏꯆꯥ ꯑꯅꯤꯃꯛ ꯊꯃꯣꯏ ꯀꯥꯏꯕ ꯅꯨꯡꯁꯤꯅꯕ ꯀꯥꯏꯅꯕ ꯉꯥꯛꯇ ꯉꯥꯏꯔꯕꯗꯤ ꯏꯃꯨꯡꯁꯤ ꯅꯥꯇꯩ ꯑꯃ ꯆꯥꯒꯗꯧ ꯃꯥꯟꯗꯦ꯫ ꯏꯆꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯍꯦꯛꯇ ꯄꯨꯁꯤꯜꯂꯣ, ꯏꯄꯥꯅꯤ ꯌꯥꯔꯤ꯫ ꯀꯥꯏꯅꯗꯧ ꯁꯔꯨꯛꯄꯨꯗꯤꯅꯦ ꯊꯨꯡꯅꯕꯅ ꯐꯩꯗ꯫ ꯁꯥꯃꯨꯁꯨ ꯃꯄꯥꯒꯤ ꯑꯌꯥꯕ ꯐꯪꯂꯕꯗ ꯊꯧꯅꯥ ꯑꯃ ꯂꯥꯛꯄꯒꯨꯝ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎꯖꯩ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯨꯄꯤ ꯅꯍꯥꯒꯤ ꯋꯥ ꯅꯣꯡꯃꯗ ꯄꯟꯈꯤꯗ꯭ꯔꯕ ꯏꯆꯥꯅ ꯉꯁꯤ ꯏꯀꯥꯏ ꯈꯪꯗꯕ ꯃꯈꯩ ꯃꯄꯥ ꯑꯩꯉꯣꯟꯗ ꯍꯧꯗꯣꯛꯂꯝꯂꯤꯕ ꯋꯥꯔꯤꯁꯦ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ꯫ ꯇꯁꯦꯡꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯑꯣꯏꯔꯕꯗꯤ ꯐꯩ꯫ ꯑꯗꯨ ꯅꯠꯇꯕꯤꯗ ꯅꯨꯄꯥ ꯁꯨꯝꯕ ꯌꯥꯅꯕ ꯑꯄꯪꯕ ꯏꯆꯥ ꯑꯁꯤꯗ ꯃꯣꯏꯊꯦꯝ ꯇꯧꯁꯤꯟꯅꯕ ꯅꯨꯄꯤꯒ ꯑꯣꯏꯔꯝꯂꯕꯗꯤ ꯏꯆꯥ ꯑꯄꯪꯕꯁꯦ ꯁꯂꯥꯛ ꯁꯥꯕ ꯇꯥꯏ꯫ ꯑꯗꯨꯅ ꯑꯩꯒꯤ ꯑꯄꯪꯕ ꯏꯆꯥ ꯑꯁꯤꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯕ ꯉꯝꯂꯤꯕ ꯅꯨꯄꯤꯗꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯅꯨꯄꯤꯅꯣ, ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯁꯨꯝꯕ ꯍꯩꯕꯤ ꯅꯨꯄꯤꯔ ꯍꯥꯏꯗꯣ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯁꯥꯅꯧꯁꯨ ꯃꯆꯥꯅꯨꯄꯥ ꯁꯥꯃꯨꯅ ꯀꯔꯥꯏꯗ ꯆꯠꯂꯤ ꯀꯩꯗꯧꯔꯤ ꯍꯥꯏꯕ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯁꯛꯍꯦꯟꯕꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯌꯦꯡꯊꯣꯛꯀꯦ ꯈꯜꯂꯗꯨꯅ ꯃꯆꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤ꯫ ꯊꯣꯛꯄ ꯃꯇꯧꯅꯤꯗꯀꯣ ꯏꯄꯥ ꯏꯆꯥꯅ ꯇꯧꯔꯤꯕ ꯃꯇꯧꯁꯦ꯫ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯅ ꯃꯤꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯈꯣꯡ ꯑꯁꯤꯗ ꯃꯤꯒꯤ ꯃꯧ ꯍꯜꯂꯛꯄꯤꯗꯣ ꯂꯨꯝꯂꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ꯫ ꯅꯨꯃꯤꯠ ꯆꯨꯞꯄꯝ ꯐꯝꯂꯤꯕꯁꯦ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯗꯤ ꯁꯨꯔꯦ꯫ ꯑꯩꯁꯨ ꯏꯆꯥ ꯅꯨꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯂꯥꯛꯂꯤꯕꯁꯦ ꯃꯥꯒꯤ ꯃꯧ ꯍꯜꯂꯛꯄꯤꯗꯣ ꯑꯃꯨꯛꯇꯕꯨ ꯎꯗꯦꯅꯦ ꯑꯩꯗꯤ꯫ ꯏꯆꯥꯅ ꯍꯩꯅꯧ ꯃꯈꯣꯡꯗ ꯃꯄꯥ ꯑꯩꯅ ꯂꯩꯔꯛ ꯃꯆꯤꯜ ꯑꯁꯤꯗ ꯑꯎꯕ ꯃꯤꯁꯤꯡꯅꯗꯤ ꯋꯥꯈꯜꯒꯗꯣ ꯀꯁꯣꯡ ꯈꯨꯂꯦꯟ ꯌꯧꯔꯝꯃꯅꯤ ꯇꯧꯔꯤꯁꯦ꯫ ꯀꯨꯟꯗꯥꯂꯩꯅ ꯍꯩꯃ ꯇꯥꯗ ꯁꯥꯅꯧ ꯅꯠꯇ꯭ꯔꯣ? ꯅꯠꯇꯦ, ꯂꯩꯔꯛ ꯃꯆꯤꯟꯁꯤꯗ ꯍꯨꯔꯥꯟꯕꯗꯧꯅ ꯆꯦꯞꯊ ꯌꯦꯡꯕꯤꯔꯤꯁꯤꯕꯨ ꯀꯅꯥꯗꯅꯣ? ꯏꯕꯦꯝꯃ ꯊꯧꯔꯥꯅꯤ, ꯑꯣꯟꯊꯣꯛꯅ ꯃꯇꯥꯡ ꯆꯥꯈꯤꯗ꯭ꯔꯦꯍꯦ ꯅꯪꯁꯨ ꯂꯥꯏ ꯈꯪꯄ꯭ꯔꯦꯛꯄꯨ ꯈꯪꯉꯤ꯫ ꯕꯤꯁꯅꯨ ꯍꯩꯃ ꯀꯩꯅꯣ ꯇꯥꯗ ꯁꯥꯅꯧ, ꯅꯁꯥꯒꯗꯣ ꯍꯨꯃꯥꯡ ꯅꯥꯄꯤ ꯀꯥꯡꯕ ꯃꯈꯩ ꯑꯗꯨꯛ ꯌꯥꯝ ꯄꯥꯈꯠꯄꯤꯔꯤꯕꯗꯨꯕꯨ? ꯅꯠꯇꯦ, ꯀꯔꯤ ꯑꯔꯥꯟꯕ ꯊꯕꯛꯀ ꯇꯧꯔꯨꯔꯒꯦ ꯃꯤ? ꯍꯩ ꯊꯧꯔꯥꯅꯤ ꯏꯕꯦꯝꯃ, ꯅꯪ ꯆꯝꯖꯈ꯭ꯔꯕ ꯁꯥꯅꯧ ꯑꯩꯉꯣꯟꯗꯗꯤ ꯐꯠꯇ ꯋꯥꯈꯜꯒ ꯈꯟꯒꯅꯨꯀꯣ, ꯇꯧꯍꯩꯗꯦ꯫ ꯆꯨꯝꯅ ꯁꯨꯝ ꯅꯪ ꯇꯥꯗꯁꯤ ꯃꯧ ꯌꯦꯡꯕ ꯂꯥꯛꯑꯝꯕꯅꯤ꯫ ꯍꯩꯃ ꯇꯥꯗ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯑꯩꯗꯤ ꯇꯥꯗꯒꯤ ꯅꯨꯄꯤ ꯑꯃ ꯁꯦꯝꯃꯣ ꯍꯥꯏꯈꯤꯕꯗꯣ ꯉꯥꯏꯍꯥꯛꯀꯤ ꯆꯨꯝꯅ ꯐꯥꯒꯤ ꯇꯧꯔꯤꯕꯣꯏ ꯅꯤꯡꯉꯨꯔꯦ꯫ ꯑꯗꯨꯒ ꯇꯥꯗ ꯅꯪꯗꯤ ꯑꯋꯣꯏꯕꯃꯛꯀꯤ ꯅꯁꯥꯅ ꯃꯧ ꯌꯦꯡꯕ ꯆꯠꯂꯕꯣꯏꯔꯦ꯫ ꯁ꯭ꯋꯥꯏꯗꯕꯨ ꯇꯥꯗꯒ ꯄꯥꯟꯅꯕ ꯌꯥꯕ ꯃꯧꯒ ꯂꯩꯕ꯭ꯔꯅꯦ? ꯁ꯭ꯋꯥꯏꯗ ꯂꯩꯕ ꯌꯨꯝꯊꯣꯡ ꯁꯨꯔꯕꯅꯦ ꯑꯩꯅ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕ ꯆꯪꯂꯤꯕꯁꯦ꯫ ꯇꯥꯗꯅ ꯂꯨꯝꯕ ꯂꯥꯛꯄꯤꯔꯤꯁꯤꯕꯨ ꯀꯔꯝꯕ ꯌꯨꯝꯒꯤ ꯃꯧꯅ ꯍꯥꯟꯅꯣꯏꯃꯤ? ꯑꯅꯤꯁꯨꯕ ꯊꯣꯡꯒꯥꯜꯁꯤ ꯆꯪꯂꯒ ꯃꯃꯤꯠ ꯃꯅꯥꯒ ꯏꯊꯛ ꯊꯛꯄꯤ ꯃꯧ ꯃꯀꯨ ꯃꯥꯟꯕꯤ ꯑꯃ ꯂꯩꯕꯤꯗꯨꯔꯩꯃꯤ꯫ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕꯤ ꯊꯧꯔꯥꯅꯤ, ꯅꯝꯊꯤꯕꯤ, ꯅꯪ ꯊꯨꯅ ꯆꯠꯂꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯨꯠꯇ ꯄꯥꯏꯔꯤꯕ ꯍꯋꯥꯏꯖꯥꯔ ꯃꯌꯨꯝꯗꯨ ꯃꯨꯜꯂꯒꯅꯦ ꯅꯪ ꯅꯃꯥꯏꯗꯨꯗ ꯅꯝꯁꯤꯜꯂꯛꯑꯅꯤ ꯅꯪ꯫ ꯁꯤꯔꯥꯟ ꯇꯨꯔꯥꯟ꯫ ꯍꯩꯃ ꯃꯇꯥ ꯑꯃꯒꯤ ꯑꯍꯜꯅꯤꯗꯅ ꯁꯤꯗꯤ ꯃꯃꯥꯏꯒꯁꯦ ꯊꯥꯕ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯝꯃꯤ ꯍꯥꯏꯋꯥꯅꯤ꯫ ꯑꯁꯨꯛ ꯃꯇꯝ ꯆꯪꯅ ꯉꯥꯏꯔꯒ ꯀꯥꯏꯊꯣꯔꯛꯂꯤꯕ ꯍꯋꯥꯏꯖꯥꯔꯁꯤꯕꯨ ꯍꯧꯖꯤꯛꯇ ꯀꯥꯏꯊꯣꯔꯛꯂꯤꯕ ꯍꯋꯥꯏꯖꯥꯔꯁꯤ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯔꯗꯤ ꯃꯥꯡꯕ ꯇꯥꯔꯦ꯫ ꯑꯩꯗ ꯈꯔ ꯊꯨꯅ ꯆꯠꯆꯍꯧꯔꯒꯦꯗ꯫ ꯑꯁꯨꯝꯅ ꯀꯨꯟꯗꯥꯂꯩꯅ ꯊꯦꯡꯅ ꯃꯤꯑꯣꯏꯁꯤꯡꯗ ꯁꯥꯅꯧꯒꯤ ꯄꯥꯎ ꯇꯝꯕꯗꯒꯤ ꯃꯍꯩ ꯁꯥꯅꯧꯅ ꯃꯧ ꯂꯨꯝꯕ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯅꯤꯝꯐꯨ ꯉꯥꯡꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯦꯝꯕꯨꯡ ꯃꯣꯟꯅ ꯁꯦꯡꯉꯧ ꯂꯥꯛꯄ ꯅꯣꯏ ꯅꯄꯥꯅ ꯆꯥꯅ ꯇꯧꯏꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯄꯥ ꯏꯆꯥꯅ ꯀꯩꯗꯧꯔꯒꯦ? ꯆꯦꯛꯂꯥꯅ ꯍꯨꯔꯥꯟꯕ ꯍꯩꯕꯗ ꯂꯩꯀꯥꯏꯁꯤꯗ ꯏꯃꯤꯡ ꯆꯠꯂꯤꯕ ꯑꯩꯈꯣꯏꯗ ꯍꯨꯔꯥꯟꯕꯒꯤ ꯄꯥꯎꯈꯨꯝꯗꯣ ꯈꯨꯝꯂꯛꯀꯅꯨꯅꯦ ꯇꯥꯅꯤꯡꯗꯦ꯫ ꯅꯪꯅ ꯃꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯇꯨꯅ ꯐꯝꯂꯤꯕꯁꯦ ꯑꯕꯣꯛ ꯁꯃꯥꯒꯤ ꯃꯁꯨ ꯅꯨꯄꯤ ꯃꯧ ꯍꯜꯂꯛꯄꯤꯗ ꯂꯨꯝꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯆꯞ ꯆꯥꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯊꯦꯝꯕꯨꯡꯅ ꯑꯩꯈꯣꯏꯗꯨꯅ ꯃꯃꯥꯏ ꯁꯣꯟꯕ ꯁꯥꯔꯒ ꯋꯥꯒ ꯂꯣꯠꯂꯗꯅ ꯑꯄꯪꯖꯥꯎ, ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪꯁꯦ ꯅꯁꯥ ꯄꯥꯈꯪ ꯃꯤꯒꯤ ꯐꯤꯃꯟ ꯈꯨꯜꯂꯒ ꯁꯦꯠꯀꯦ ꯈꯟꯒꯅꯨ꯫ ꯅꯨꯄꯤ ꯊꯤꯔꯒꯦꯗ ꯍꯥꯏꯌꯨ, ꯅꯪꯅ ꯍꯦꯛ ꯄꯥꯝꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃ ꯄꯤꯒꯦ꯫ ꯑꯔꯤꯕ ꯄꯤꯌꯨ ꯍꯥꯏꯔꯒꯅ ꯏꯆꯦ ꯊꯔꯣꯁꯨ ꯂꯩꯔꯤꯌꯦ ꯅꯠꯇ꯭ꯔꯣ ꯆꯦꯛꯂꯥ? ꯁꯥꯃꯨꯅ ꯊꯦꯝꯕꯨꯡ, ꯆꯦꯛꯂꯥ, ꯄꯥꯝꯖꯅꯕꯨ ꯁꯦꯠꯂꯕꯗꯤ ꯐꯤꯃꯟ ꯑꯣꯏꯔꯕꯁꯨ ꯃꯒꯨꯟ ꯂꯩꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯃꯥꯒꯤꯗꯃꯛ ꯃꯤꯅ ꯑꯩꯕꯨ ꯉꯥꯡꯅꯅꯤꯡꯕ ꯉꯥꯡꯅꯒꯦꯁꯨ ꯉꯥꯡꯅꯖꯁꯅꯨ꯫ ꯑꯩꯅ ꯃꯈꯣꯏꯕꯨ ꯑꯀꯤꯕ ꯀꯔꯤꯁꯨ ꯐꯥꯎꯗꯦ꯫ ꯑꯩꯅ ꯀꯤꯔꯤꯕꯗꯤ ꯁꯛꯍꯦꯟꯕꯤꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯕꯨ ꯈꯪꯕꯤꯔꯔꯣꯏꯗ꯭ꯔꯥ ꯑꯁꯤ ꯈꯛꯇꯅꯤ꯫ ꯑꯉꯧꯕ ꯀꯨꯟꯗꯣ ꯂꯩꯔꯥꯡꯗꯣ ꯂꯥꯏꯅꯤꯡꯊꯧ ꯃꯥꯒꯤ ꯈꯨꯌꯥ ꯌꯧꯕ ꯐꯪꯗ꯭ꯔꯕꯁꯨ ꯁꯥꯕꯤ ꯁꯅꯧ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟꯗꯤ ꯂꯩꯔꯥꯡ ꯃꯥꯒꯤ ꯃꯒꯨꯜꯅ ꯇꯠꯅ ꯊꯥꯅ ꯌꯥꯗ ꯆꯦꯠꯅ ꯄꯨꯟꯗꯨꯅ ꯊꯝꯕꯅꯤ꯫ ꯊꯦꯝꯕꯨꯡꯅ ꯌꯥꯔꯣꯏꯕ
ꯑꯩꯈꯣꯏꯅ ꯂꯥꯌꯦꯡꯕ ꯉꯝꯗꯧꯕ ꯂꯩꯅꯥ ꯅꯠꯇꯦ ꯏꯇꯥꯎꯅꯕꯨ ꯑꯗꯨ ꯌꯧꯅ ꯁꯛꯍꯦꯟꯕꯤꯕꯨ ꯅꯨꯡꯁꯤꯔꯗꯤ ꯑꯩꯈꯣꯏꯅ ꯏꯇꯥꯎꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯅꯤ ꯀꯩꯅꯣ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯛꯍꯦꯟꯕꯤꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯏꯁꯤꯡ ꯁꯣꯛꯅꯕ ꯍꯥꯏꯅ ꯊꯣꯛꯂꯛꯄꯅꯤ ꯁꯛꯍꯦꯟꯕꯤꯅ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯂꯩꯔꯝꯂꯤꯕ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯔꯤꯕꯗꯨ ꯃꯥꯁꯨ ꯇꯥꯏ ꯇꯨ ꯏꯆꯦ ꯃꯁꯤꯗ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯤꯡꯅꯤ ꯑꯕꯣꯛ ꯁꯃꯥꯒꯤ ꯃꯁꯨ ꯅꯨꯄꯤ ꯍꯥꯏꯔꯤꯕꯗꯣ ꯃꯁꯛ ꯃꯇꯧꯅꯒ ꯐꯖꯔꯕꯅꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔ ꯄꯣꯠꯅꯤ ꯃꯥ ꯂꯨꯝꯕ ꯂꯥꯛꯄ ꯅꯨꯄꯥ ꯃꯌꯥꯝꯁꯤꯅ ꯄꯥꯈꯪ ꯃꯆꯥꯗꯤ ꯂꯥꯏꯔꯗꯅ ꯍꯅꯨꯕ ꯁꯥꯅꯧꯁꯨ ꯃꯁꯤ ꯂꯨꯝꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯈꯪꯗꯦ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯇꯣꯏꯅ ꯎꯏꯌꯦ ꯇꯧꯔꯝꯅꯤ ꯃꯗꯨꯒꯤ ꯍꯅꯨꯕꯗꯣ ꯃꯊꯣꯡ ꯌꯥꯝ ꯆꯥꯗꯕꯅꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯕꯗꯨꯁꯨ ꯃꯈꯣꯏ ꯊꯣꯡꯒꯥꯜ ꯃꯌꯥꯒꯤ ꯍꯩꯅꯧ ꯃꯈꯣꯡꯗꯨꯗ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯗꯨꯝ ꯁꯨꯔꯨ ꯅꯩꯗꯅ ꯂꯩꯔꯕꯅꯤ ꯃꯁꯛ ꯃꯇꯧꯅꯒ ꯐꯖꯔꯦ ꯍꯥꯟꯅꯗꯒꯤꯁꯨ ꯃꯔꯝꯆꯠ ꯀꯌꯥ ꯐꯠꯇꯕꯤ ꯅꯨꯄꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯇꯩꯁꯦ ꯑꯗꯨꯅꯕꯨ ꯃꯤꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗꯨꯅ ꯄꯥꯝꯗꯗꯅ ꯍꯜꯂꯛꯄꯤ ꯑꯣꯏꯔꯤꯕꯁꯤꯅꯤ ꯏꯋꯥ ꯆꯦꯛꯁꯤꯟꯕ ꯃꯇꯝ ꯑꯣꯏꯔꯤꯀꯣ ꯃꯤꯋꯥ ꯄꯥꯝꯕꯤꯁꯤꯡꯁꯤꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯇꯅꯤ ꯃꯥꯡꯖꯒꯗꯧꯔꯤꯕꯁꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯁꯛꯍꯦꯟꯕꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯑꯣꯟꯁꯤꯟꯅꯔꯨꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯥꯒꯤ ꯏꯁꯤꯡ ꯁꯣꯛꯐꯝ ꯊꯣꯛꯄ ꯁꯣꯛꯂꯒ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯄꯗ ꯁꯥꯃꯨꯅ ꯂꯦꯞꯇꯨꯅ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯏꯕꯣꯛ ꯅꯆꯜ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯖꯒꯦ ꯅꯆꯜꯕꯨ ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯏꯆꯥ ꯏꯕꯨꯡꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯐꯝ ꯑꯁꯤꯗ ꯁꯨꯝ ꯂꯩꯕꯁꯦ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯎꯔꯒ ꯅꯆꯜ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯅꯈꯤꯅꯤ ꯌꯥꯔꯒꯗꯤ ꯉꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯤꯒꯅꯤ ꯅꯆꯜꯒꯤ ꯄꯨꯟꯁꯤꯗꯤ ꯏꯕꯨꯡꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯌꯥꯝꯁꯦ ꯇꯁꯦꯡꯅ ꯅꯆꯜ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯔꯦ ꯐꯔꯦ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯑꯩ ꯉꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯑꯗꯣ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯋꯥꯖꯔꯤꯕꯁꯤꯗꯤ ꯏꯁꯣꯔ ꯃꯍꯥꯛꯅꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯝꯒꯅꯤ ꯁꯛꯍꯦꯟꯕꯤꯁꯨ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯁꯥꯃꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈ꯭ꯔꯦ ꯁꯛꯍꯦꯟꯕꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯨ ꯄꯨꯗꯨꯅ ꯃꯤꯅꯣꯛ ꯃꯥꯡꯈ꯭ꯔꯕꯤ ꯅꯪꯒꯤ ꯃꯉꯣꯟ ꯃꯤꯅꯣꯛ ꯇꯝꯍꯟꯕ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯄꯨꯛꯅꯤꯡꯁꯨ ꯁꯣꯟꯊꯒꯅꯨ ꯋꯥꯈꯜꯁꯨ ꯄꯤꯛꯁꯤꯜꯂꯝꯒꯅꯨ ꯀꯅꯥ ꯂꯩꯇꯕꯤ ꯑꯃꯒꯨꯝ ꯁꯣꯟꯊꯅ ꯇꯥꯗꯨ ꯅꯪꯕꯨ ꯂꯩꯍꯜꯂꯣꯏ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ ꯍꯥꯏꯅ ꯊꯧꯅꯥ ꯐꯅ ꯅꯃꯥꯡ ꯊꯥꯗꯨꯅ ꯂꯦꯞꯄꯈꯤꯅꯤ ꯅꯪ ꯑꯩꯕꯨꯗꯤ ꯊꯥꯖꯧ ꯁꯥꯅꯧꯅ ꯇꯁ ꯀꯝꯗꯧꯏ lumbu bukalari isa nupana pamjaba nupise ngasidi mapa isu masak khangauridana aigi maoibda pangnok timnok loidori imau masak phajau phanglamdaise nabu wakal nungairi seita aina mau halakpi pusilakpa yaroi kaina sathiba mapa sadana muktana leiramadi isa nupase nungsi saihosida ngauraga satlamdori potniko tharona haima masibu samugi mapa masin yamna kanba sanaudu natro manida o laikai miyamna maulumba hek lai hainari basidi chumledana khangidana ngasidi hanuba nang haujiktagi masigi hanubasya khara khara warak haudrabadi hayengaina masanupada leirakanda ikubok laknabada kok sodna saba tare ho mama kaino ahal suphana oire ikaibaga kaimda khangbidrabra mamana ikaiba khangdrabasu nasanupa pakhang asawbuma leiribadugi khara su khanbiyuda mamagi sahi matang su nataba aina phawba pokpa yabi maraibak thirabi nupi masa ma swaida leibasida mamasu natik napa isa hek sada makai tawriba thabak to yam lemjade da hai sitabi aribi nang mathong maram khangdana hi payam samali adunani hojik phawba nayum panba khangdana au ba mi siklaga hui do leiribdo afa nungai tan khalakpasida nasakadu halakanu mangol oiroi Naisabi aribi noigi sanafamdi ising isaugi panthengmuda mangai chalo ising zawrakan hairake e hanuba nang khangidana dubudi nasanupa do mangon aine he leibaga nang sakapda pizaro khangidana dubudi ikubo oirakadaba mi oirambagi nang phubidrabani natrabadi namai namikka do salak saw makai khotat kadaba Vishnu kai labana phawba saw yaroidabi aribi nangnasu ai gisanupa da leibagi mangasu mangjaramni waoi Sabtragadi ayomi masigi aribisi khangidana dubudi namangda isa nupaga imau phazabiga luhong thoklaga namangda lenhangidana khangni asumna matamdi nongma sum hauzinki samu magi mingam zadaba matawni asumna sum leirabadi sakhenbiga samuga naksinaba oithoklaroi haiba khangladuna sanau hanubi samaga unaduna sakhenbibu masanupa samuna kayagi mate khanjai haibagi wafam haudokni ima Sanadabagi wafam haisidi isa gi pam dagi matungina sembani to masigi wafam se nakala marom de lehan khrage
ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯈꯜꯂꯒ ꯆꯍꯤ ꯅꯧꯅ ꯃꯔꯥꯏꯕꯛ ꯊꯤꯖꯔꯕꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯏꯀꯥꯏꯒꯤ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯏꯆꯥꯒꯤꯗꯃꯛ ꯃꯄꯥ ꯑꯩꯅ ꯏꯃꯧ ꯑꯁꯤꯕꯨ ꯐꯤꯒꯥꯎ ꯁꯥꯅ ꯌꯥꯖꯔꯤꯒꯦ꯫ ꯏꯕꯨꯡꯉꯣ ꯁꯥꯅꯧ, ꯅꯪꯁꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯆꯍꯤ ꯁꯥꯡꯅ ꯂꯩꯃꯤꯟꯅꯔꯛꯂꯕꯅꯤ꯫ ꯏꯆꯥꯒꯤ ꯄꯨꯛꯆꯦꯜ ꯑꯩꯁꯨ ꯃꯨꯟꯅ ꯈꯪꯏ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯏꯁꯨ ꯏꯕꯦꯟꯒꯤꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃꯃꯨꯛ ꯀꯔꯥꯏꯗꯒꯤ ꯂꯧꯔꯨꯒꯅꯤ? ꯅꯆꯥꯅꯨꯄꯥꯗꯨꯁꯨ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ꯫ ꯃꯇꯝ ꯆꯨꯞꯄꯗ ꯏꯁꯨ ꯏꯕꯦꯟꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯗꯨꯅꯇ ꯂꯥꯛꯂꯕꯅꯤ꯫ ꯃꯥꯒꯤ ꯂꯃꯟꯗꯤ ꯃꯄꯣꯛꯁꯤꯃꯒꯤꯁꯨ ꯁꯤꯡꯕ ꯉꯝꯂꯔꯣꯏ꯫ ꯑꯗ ꯑꯩꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯏꯁꯨ ꯑꯁꯤꯅꯗꯤ ꯃꯧꯒꯤ ꯁꯤꯡꯗ ꯆꯜꯂꯨꯔꯕꯤ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤꯅ ꯍꯣꯏ ꯍꯥꯏꯅ ꯍꯦꯛꯇ ꯄꯥꯎꯈꯨꯝ ꯄꯤꯕꯁꯦ ꯉꯝꯗ꯭ꯔꯦꯅꯦ꯫ ꯉꯁꯤ ꯍꯌꯦꯡꯁꯦ ꯑꯩꯁꯨ ꯀꯨꯞꯅ ꯑꯝꯇ ꯈꯟꯊꯔꯛꯈꯤꯒꯦ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯏꯁꯨ ꯑꯁꯤꯒꯤ ꯈꯟꯕꯗ ꯑꯩꯁꯦ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯑꯁꯨꯝꯅ ꯁꯥꯅꯧꯅ ꯆꯠꯇꯨꯅ ꯍꯥꯏꯖꯔꯨꯕꯗꯒꯤ ꯁꯃꯥꯅꯁꯨ ꯃꯁꯨꯒꯤ ꯂꯦꯝꯍꯧꯔꯤꯕ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯈꯜꯂꯒ ꯁꯥꯅꯧꯅ ꯍꯥꯏꯔꯤꯕ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯑꯌꯥꯕ ꯄꯤꯗꯨꯅ ꯃꯁꯨꯒꯤꯗꯃꯛ ꯃꯥꯅ ꯉꯝꯖꯕ ꯑꯑꯣꯡ ꯑꯑꯣꯟ ꯈꯔ ꯇꯝꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯁꯥꯃꯨ ꯑꯃꯗꯤ ꯁꯛꯍꯦꯟꯕꯤ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯧ ꯍꯜꯂꯛꯄꯤ ꯂꯧꯏ ꯍꯥꯏꯗꯨꯅ ꯁꯥꯃꯨꯕꯨ ꯅꯣꯛꯅꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤ ꯃꯥꯒꯤ ꯃꯤꯀꯧ ꯃꯤꯔꯝ ꯐꯖꯕ, ꯃꯤꯒꯤ ꯃꯐꯝꯗ ꯂꯥꯟꯖꯗꯕꯤ ꯃꯇꯤꯛ ꯆꯥꯕꯤ ꯌꯨꯝ ꯀꯣꯏꯕꯤ ꯃꯧ ꯑꯃ ꯑꯣꯏꯔꯛꯂꯕꯗ ꯀꯌꯥꯝꯕꯨ ꯀꯨꯏꯅ ꯐꯠꯇꯅ ꯉꯥꯡꯅꯕ ꯉꯝꯂꯨꯅꯤ? ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯁꯛꯍꯦꯟꯕꯤꯕꯨ ꯅꯨꯡꯁꯤꯅ ꯁꯛꯅ ꯁꯣꯟꯅꯗꯨꯅ ꯃꯆꯥ ꯃꯃꯧ ꯋꯥꯔꯛꯄꯗ ꯁꯛꯍꯦꯟꯕꯤꯒꯤ ꯃꯇꯧ ꯇꯝꯖꯧ ꯍꯥꯏꯅ ꯍꯥꯏꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯄꯨꯟꯁꯤꯗ ꯑꯅꯧꯕ ꯑꯁꯥꯒꯤ ꯌꯦꯅꯤꯡ ꯆꯣꯡꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯃꯥꯡꯈ꯭ꯔꯕꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯁꯥꯃꯨꯒ ꯊꯦꯡꯅꯔꯨꯕꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯗ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤꯔꯝꯃꯤ꯫